ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯩꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯥꯁꯤꯒꯤ ꯁꯩꯍꯦꯛ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯩꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯕꯥꯁꯤꯒꯤ ꯁꯩꯍꯦꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝꯁꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯕꯅꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯄꯨꯕꯣꯜ ꯃꯈꯣꯏꯒꯤ ꯂꯧ ꯑꯗꯣ ꯏꯁꯤꯡ ꯊꯥꯖꯤꯟꯕ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯂꯧ ꯄꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯏꯁꯤꯡ ꯊꯥꯖꯤꯜꯂꯤ ꯅꯣꯡꯉꯥꯟꯕꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯎꯀꯥꯏ ꯇꯛꯇꯨꯅ ꯊꯥꯄꯨ ꯈꯨꯟꯗꯨꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯤꯡ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯂꯧꯄꯥꯛ ꯃꯊꯪ ꯊꯟꯕ ꯉꯥꯏꯔꯒ ꯃꯍꯥꯛꯀꯤ ꯑꯗꯨꯁꯨ ꯊꯟꯕ ꯉꯥꯏꯔꯤꯕꯅꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯁꯪꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯃꯊꯪ ꯂꯣꯏꯅꯃꯛ ꯀꯥꯟꯅꯈ꯭ꯔꯤ ꯃꯥꯒꯤ ꯂꯧ ꯂꯣꯏꯔꯗꯨꯅ ꯕꯨꯕꯣꯜꯁꯨ ꯃꯍꯥꯛꯀꯤ ꯂꯧꯗ ꯏꯁꯤꯡ ꯊꯥꯖꯤꯜꯂꯤꯕꯗꯨ ꯏꯁꯤꯡꯗꯣ ꯍꯦꯛ ꯊꯟꯕꯒ ꯊꯛ ꯂꯥꯎꯅ ꯂꯧꯔꯤꯗꯨ ꯊꯤꯡꯖꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯀꯥꯔꯒꯗꯕꯅꯤ ꯏꯁꯤꯡ ꯑꯗꯣ ꯊꯟꯒꯗꯕ ꯈꯔ ꯈꯖꯤꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯅꯤ ꯏꯇꯣꯝꯇ ꯂꯩꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯨꯝꯃꯧꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗꯁꯨ ꯌꯥꯔꯅꯤ ꯀꯨꯝꯂꯛꯂꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯕꯨꯕꯣꯜ ꯏꯁꯤꯡ ꯑꯗꯣ ꯊꯟꯕ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯜꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯂꯧꯔꯤ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯆꯠꯇꯨꯅ ꯑꯁꯨꯃꯛ ꯌꯦꯡꯂꯤ ꯃꯈꯨꯠꯇ ꯊꯪꯍꯥꯏꯒꯨꯝꯕ ꯁꯪꯒꯥꯏ ꯑꯃꯁꯨ ꯄꯥꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯊꯥꯞꯄꯗꯒꯤ ꯕꯥꯁꯤ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ ꯑꯁꯨꯝꯅ ꯕꯥꯁꯤ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯕꯨꯕꯣꯜ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯊꯥꯞꯄ ꯃꯐꯝ ꯐꯥꯎꯕꯗ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ ꯂꯧꯕꯨꯛ ꯑꯗꯣ ꯄꯨꯡꯄꯥꯛ ꯄꯥꯛꯏꯕꯅꯤ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯄꯜꯂꯤꯁꯤꯡ ꯂꯩꯔꯤꯕꯗꯨ ꯅꯠꯇꯕꯗ ꯀꯔꯤꯃꯠꯇ ꯎ ꯋꯥꯒ ꯍꯧꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯨꯡꯄꯥꯛ ꯄꯥꯛꯂꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨꯗ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯅꯛꯂꯞꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯕꯨꯕꯣꯜ ꯀꯗꯥꯏꯗ ꯈꯣꯡꯂꯤꯕ ꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯨꯕꯣꯜꯒꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯁꯝꯂꯒ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗ ꯕꯨꯕꯣꯜ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯃꯁꯤꯗꯒꯤꯗꯤ ꯕꯨꯕꯣꯜ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯈ꯭ꯔꯤ ꯃꯁꯥ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯤꯗꯒꯤꯗꯤ ꯕꯨꯕꯣꯜꯅ ꯍꯩꯁ ꯀꯔꯤꯅꯣꯅꯦ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯅꯕꯗꯨꯕꯨ ꯆꯨꯝꯂꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯑꯩꯅ ꯊꯋꯥ ꯋꯥꯁꯥꯗꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯏꯁꯤꯡꯁꯤꯁꯨ ꯈꯔ ꯊꯟꯒꯠꯂꯛꯂꯦ ꯑꯩꯕꯨ ꯃꯁꯤꯕꯨ ꯊꯤꯡꯖꯤꯜꯂꯝꯂꯁꯤꯔꯅꯦ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯍꯦꯛ ꯋꯥꯠꯍꯧꯕꯗ ꯍꯌꯦꯡ ꯍꯦꯛꯇꯃꯛ ꯅꯩꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯆꯒꯞ ꯂꯥꯎꯔꯒ ꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯨꯃꯛ ꯌꯦꯡꯂꯤ ꯑꯗꯨꯒ ꯑꯩ ꯀꯅꯥ ꯂꯩꯒꯦ ꯁ꯭ꯋꯥꯏꯗ ꯍꯥꯏꯗꯨꯅꯁꯨ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯏꯀꯣꯛ ꯀꯣꯛꯄꯗꯨꯗ ꯃꯍꯥꯛꯅꯁꯨ ꯍꯪꯂꯤ ꯑꯇꯣꯞꯄ ꯂꯧꯄꯥꯛ ꯈꯔꯗꯗꯤ ꯂꯧ ꯂꯤꯡꯅꯕꯒꯤ ꯂꯧꯁꯤꯡ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯍꯥꯡ ꯍꯥꯡꯅ ꯄꯨꯡꯀꯣꯛ ꯀꯣꯛꯅ ꯑꯗꯨꯃꯛ ꯎꯔꯤꯕꯅꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯕꯗꯨꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯈꯣꯡꯂꯤ ꯑꯗꯨꯒꯗꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯕꯥꯁꯤꯒꯤ ꯈꯣꯡꯖꯦꯜꯅ ꯍꯦꯛ ꯂꯦꯞꯈꯤꯕꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯕꯨꯕꯣꯜ ꯃꯇꯣꯝꯇ ꯌꯨꯡꯂꯒ ꯂꯧꯔꯤ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯇꯣꯝꯗꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤꯕꯅꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯤ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗꯨꯗ ꯕꯨꯕꯣꯜꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯍꯥꯏ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯂꯥꯎꯔꯨꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯔꯨꯔꯕꯁꯨ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯑꯣꯡꯗ ꯕꯥꯁꯤ ꯈꯣꯡꯂꯝꯕꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯆꯨꯝꯂꯒꯅꯤ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯤꯅ ꯀꯝꯗꯧꯍꯧꯕ ꯃꯁꯤꯁꯨ ꯁꯨꯡꯊꯜꯂꯦ ꯊꯟꯗꯦꯍꯦ ꯍꯥꯏꯗꯨꯅ ꯃꯇꯣꯝꯗ ꯏꯁꯧ ꯂꯥꯡꯖꯔꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯂꯧꯄꯥꯛ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯕꯨꯡ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯕꯨꯕꯣꯜꯅ ꯁꯠ ꯂꯩꯊꯣꯛꯂꯒ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯨꯔꯤ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯂꯧꯄꯥꯛ ꯑꯗꯨꯗꯒꯤ ꯂꯧꯄꯥꯛ 5-6 ꯑꯃꯨꯛ ꯀꯥꯟꯅꯔꯒ ꯌꯥꯝꯅ ꯊꯥꯞꯄ ꯖꯒꯥ ꯑꯃꯗ ꯃꯤꯑꯣꯏ ꯈꯔꯅ ꯅꯨꯄꯤ ꯑꯃꯕꯨ ꯇꯥꯟꯅꯔꯤꯕꯗꯨ ꯕꯨꯕꯣꯜꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯕꯨꯕꯣꯜꯅ ꯍꯥꯏ ꯀꯩꯅꯣ ꯇꯧꯔꯤꯕꯗꯣ ꯑꯗꯨꯝꯅ ꯇꯧꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯪꯒꯥꯏ ꯑꯗꯨ ꯊꯥꯡꯀꯠꯇꯨꯅ ꯂꯥꯎꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯔꯒ ꯒꯨꯗ꯭ꯔꯨꯡ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯤ
asumna mahaksu ipa pakhatna lori mathang asum chensalakpada hojik nupasing aduna nupi amabu tanariba jaga adu yogudaba khara walingai mahak khongpham chaudabadagi makhong ada lori gi mapanda sat nanthaduna upsilaga tusalli masidigi mahakna amu haukulakpadadi kana amata leiramdrei puhang hanglami hojik nupi ama nupa mayama tanakhibadu tanaramdrei tawribasida bubol karinoina hojik ukhibadubo aigi wakhalnarane tawribasibo aibu manglane paklaba lowpak asidagi pali yongunaba chelomgani hairagasu pali asi yobada yamdrabada minute 15 13 ti changgadoribani yamna sangallamnari chelaga chalagasu minute 5 13 kidumak changgadoribani aduga hojik khudakta aina ngahaktang tusanbagi paktharuraga nongkhalakpada leiramjibasi kamdoriba jano asumna bubol na khallaga unglaga leiringai akoibadu yenglu leiringai tunglomda amukasu nupi amana kana leibagi aibung takanbiyo aibung takanbiyo hadun lauraga jabung chenbagi khonjal tarakpada bubol khangprek khangduna laithulagi jenglubadadi mahanga lebliba lokpak adagi asom thangbo lokpak ki nakalomda nupi adu yamannak na miyoi khana tanadun silibadu uri miyoi sing aduna nupi adu bu lokpak adugi leitang marakta namsit khibadu ubada bubolna hai kayon toribado hadun thang adu paraga chensilui asumna mahana sensilubu matamda hanta mukti mahagi hek mimang maktada khanghaudana ma thokpa mami sami loina mangnakri atumne hek mangkhibadagi di bubol masidi soiradana mayamna hainabado haiduna amuktang lauramlaga mahaksu mayum mai kairomda chinkhalakli lauri ki ising phaliba kakado amata mensellamdre mayum jongnaba mahakhudup thadun selakli adumna mahana chilakka matamda basi khongbugi makholama mahana tarakli adusu mahaki hek matung makada madamaruda bubolna tungle thoklaga yengrubada mahaki matungda masamana zum thadaba amuba phison setpa phanek setpa nupi yama mahake maikai tamna thuna yangna chilaklibudu ubada bubol hoibai ngasidi siredana hadna lauramlaga mayum jongunaba yamna kanna khudup thaduna chilakli matawasumna bubol do mayum jongunaba chinkhalakpana haujikti palilan khalakli palidagi di sorok taraduna sorok aduta mahak hotuna chilakli asomna chilaka matamdadi pasi khongbagi khonjalsu takhidre aduga kanaguma miyu yamana tanarakpagi budrung lawo makholodusu takhidaba aduda tungle thoklagi jinglubada kanasu leiram khidre masidigi di bubol tungda hanna yengamdana mayum jongnaba thuna yangna chilakhi asomna chilakpana bubol mayum jorobada thongdo tam thinduna thong hangu hadun laukhi masidagi imungala misingdu ipa pakhatnaraduna parba kumtharakuna thongado khanghang hangdu I bubol imungda phatn chongsillatuna lamjaida badrak launa longkhak launa tari mayam punamak pakhatladuna kari torobage haiduna hanglakpada bubol sormapi honduna tumina ngahaktang leikhi mamit uisallaga mayam punamak pakhatnaraduna kari torobage haiduna hangbal lepti makutta pariba changai adusu mayam loksinduna jaga amada thamkhri thang changai aduna hek lokthokibaga bubolna aigi thangdi haiduna nirakli matam aduda bubolgi mapana ibungo nangbo amukki wakhal taw kedorobagi ha aina labuktu amam matheng tatkanu ngasaina ai kuma ura haiduna hangmodadi nangbu nakhoi mayamga lemina yarani hairkhibadai nangbo asomna hairakpada bubol wakhal lakrabagumna mapabungda munna yengi matam aduda bubolgi mapabungna ha kedorage nangbo ha asomna hairubada bubolna ai siloina makhangida nangna khali wakhando adubo ji haidoi asomna hairapeda bubolgi mapana kari loina khalibada ha nangna haidoi haiduna karino ai bu bha melangam tamda ta train hei ai kana lei maibam tang kauna batausi asomna hairapeda bubolna tumina layu ko haiduna directly madamada bubolgi nupina kari torobagi banangbo haiduna hanglakpada bubolna nakoi khangbra basiki makholdo othoka nungsikrabajani ai chakidoribani ai ne yum masidane basi khongu nupi da paisa thanabagi paisa lobo laklibani ai chakidoribani adu matorokpada bubolgi mapa bungna soidre hai ai bungo chanaba tausi maibudum tang kaurusi maibu khomai tondu masigi matangadi othokna haikraponi adumna hairakpaduda
ꯕꯨꯕꯣꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯃꯥꯏꯕ ꯈꯣꯃꯩꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯈꯣꯃꯩꯇꯣꯟꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯑꯃꯥꯏꯕ ꯈꯣꯃꯩꯇꯣꯟꯕꯨ ꯕꯨꯕꯣꯜꯒꯤ ꯃꯄꯥ ꯑꯗꯨꯅ ꯀꯧꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯣꯃꯩꯇꯣꯟꯁꯨ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯃꯥꯃꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯒꯤ ꯃꯄꯥꯕꯨꯡꯅ ꯏꯕꯨꯡꯉꯣ ꯏꯆꯥꯅꯨꯄꯥ ꯕꯨꯕꯣꯜꯗꯣ ꯍꯥꯏꯅꯕꯤ ꯂꯧꯕꯨꯛꯇ ꯀꯨꯝꯂꯨꯕꯅꯤ ꯃꯁꯤꯒꯤ ꯃꯈꯣꯜ ꯇꯥꯏꯗꯅ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯂꯣꯜꯂꯒ ꯂꯩꯍꯧꯔꯦ ꯑꯃꯨꯛꯇꯪ ꯆꯠꯅꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯇꯣꯟꯅ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯌꯥꯔꯤꯕ ꯃꯈꯩ ꯂꯧꯕꯨꯛ ꯑꯗꯨꯗ ꯅꯥꯏꯇꯣꯝ ꯆꯠꯄꯗꯤ ꯐꯠꯇꯕꯅꯤ ꯑꯗꯨꯕꯨ ꯀꯝꯗꯧꯅꯤ ꯐꯔꯦ ꯃꯥꯃꯥ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ ꯑꯩ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯖꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯇꯣꯟ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯕꯨꯕꯣꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯕꯨꯕꯣꯜꯒꯤ ꯃꯄꯥꯕꯨꯡꯒ ꯑꯃꯥꯏꯕ ꯈꯣꯃꯩꯇꯣꯟꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯕꯨꯕꯣꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯈꯣꯃꯩꯇꯣꯟ ꯕꯨꯕꯣꯜꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯕꯨꯕꯣꯜꯅ ꯃꯁꯤꯒꯤ ꯃꯥꯏꯕꯁꯦ ꯑꯃꯨꯛ ꯂꯥꯛꯂꯗꯧꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯈꯣꯃꯩꯇꯣꯟꯅ ꯍꯥꯏ ꯅꯪꯉꯣꯟꯗ ꯑꯩꯅ ꯃꯇꯝ ꯈꯔꯗꯤ ꯎꯅꯒꯨꯝꯁꯤ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯥꯛꯄ ꯃꯤ ꯃꯈꯩ ꯅꯪꯅ ꯄꯨꯝꯅꯃꯛ ꯉꯥꯎꯍꯟ ꯐꯩꯍꯟꯗꯅ ꯆꯥꯛꯊꯥꯛ ꯇꯥꯟꯗꯅ ꯂꯩꯔꯦ ꯍꯥꯏ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯕꯣꯜꯅ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯃꯩꯇꯣꯟꯗ ꯅꯈꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯗ꯭ꯔꯤꯕꯅꯣ ꯅꯈꯣꯏꯅ ꯀꯩꯗꯧꯕꯒꯤꯅꯣꯕ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯄꯤꯔꯤꯕꯁꯤ ꯏꯅꯤꯡꯇꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯗꯨꯗ ꯃꯥ ꯑꯃꯨꯛ ꯂꯩꯔꯝꯂꯦ ꯃꯥ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯨ ꯑꯗꯨꯃꯛ ꯆꯪꯕ ꯇꯥꯕꯅꯤ꯫ ꯏꯍꯦ ꯅꯉꯣꯟꯗ ꯀꯅꯥꯅ ꯆꯪꯕꯤꯌꯨ ꯍꯥꯏꯒꯦꯅꯦ ꯅꯪꯒꯤꯁꯨ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯌꯨ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯖꯅꯤ ꯍꯥꯏ ꯅꯤꯡꯉꯥꯏ ꯇꯧꯅꯨ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯨꯕꯣꯜꯅ ꯍꯧꯅ ꯅꯣꯛꯂꯒ ꯉꯁꯥꯏ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯑꯉꯥꯡꯕ ꯀꯠꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯀꯕꯣꯛꯁꯨ ꯌꯥꯎꯍꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯁꯣꯟꯍꯜꯂꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯇꯣꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯑꯗꯨ ꯑꯩ ꯀꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯣꯃꯩꯇꯣꯟꯅ ꯂꯩ ꯑꯉꯥꯡꯕ ꯑꯃꯗꯤ ꯀꯕꯣꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯧꯗꯨꯅ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯧꯕꯨꯛ ꯂꯣꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯠꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯕꯨꯕꯣꯜꯒꯤ ꯂꯧꯄꯥꯛ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯖꯒꯥ ꯑꯗꯨꯗ ꯑꯗꯨꯝꯅ ꯀꯕꯣꯛ ꯑꯃꯗꯤ ꯂꯩꯅꯆꯤꯡꯕ ꯀꯠꯊꯣꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯕꯨꯕꯣꯜ ꯇꯞꯅ ꯋꯥꯈꯜ ꯍꯟꯊꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯕꯨꯕꯣꯜꯅ ꯋꯥꯈꯜ ꯍꯟꯊꯔꯛꯂꯕꯗ ꯈꯣꯃꯩꯇꯣꯟ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯝ ꯇꯧꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯕꯣꯜꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯧꯔꯤꯗꯣ ꯏꯁꯤꯡ ꯐꯠꯍꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯕꯨꯕꯣꯜꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯕꯨꯕꯣꯜꯒꯤ ꯃꯆꯥꯅꯨꯄꯥꯒ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯆꯠꯇꯨꯅ ꯂꯧꯔꯤ ꯑꯗꯣ ꯊꯤꯡꯖꯤꯜꯂꯨꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯨꯕꯣꯜꯁꯨ ꯃꯀꯣꯛ ꯉꯥꯎꯔꯤ ꯇꯧꯏ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯍꯤꯞꯈꯤ꯫ ꯃꯁꯨꯝꯅ ꯇꯧꯗꯨꯅ ꯕꯨꯕꯣꯜꯗꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯃꯊꯦꯡꯇ ꯑꯃꯨꯛ ꯍꯟꯅ ꯀꯨꯝꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯕꯨꯕꯣꯜꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯂꯥꯏ ꯑꯣꯛꯅꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯩꯀꯥꯏ ꯁꯦꯠ ꯀꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯅꯈ꯭ꯔꯕꯅꯤꯅ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯅꯈ꯭ꯔꯒꯨꯝꯕꯅꯤ꯫ ꯂꯧꯕꯨꯛ ꯑꯗꯨꯗ ꯃꯊꯦꯡ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯍꯨꯝꯕꯨ ꯁꯨꯔꯕꯗꯤ ꯊꯦꯡꯅꯕ ꯐꯥꯎꯕ ꯂꯩꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯣꯏꯅꯨꯒꯤ ꯂꯧ ꯂꯣꯛꯄ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯧꯕꯨꯛꯇ ꯍꯧꯔꯝꯕ ꯂꯧ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯈꯥꯎꯗꯠꯈꯤꯗꯨꯅ ꯆꯔꯨ ꯃꯄꯩ ꯄꯩꯗꯨꯅ ꯌꯩꯊꯣꯛꯂꯒ ꯊꯝꯅꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯗꯨꯛ ꯒꯨꯝꯕꯨꯡ ꯅꯔꯦꯁ ꯑꯃꯗꯤ ꯖꯀꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯧꯔꯣꯛ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯋꯥꯅ ꯁꯨꯅꯔꯨꯕꯒꯤ ꯃꯈꯣꯏꯅ ꯈꯨꯂꯪ ꯆꯠꯂꯨꯕꯗ ꯐꯪꯂꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯗꯒꯤꯈꯔ ꯈꯥꯏꯖꯤꯟꯅꯗꯨꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯁꯤꯟꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯌꯥꯅꯔꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯌꯥꯗꯨꯛ ꯍꯣꯏꯒꯤ ꯂꯧꯗ ꯂꯩꯔꯤꯕ ꯂꯧꯒꯤ ꯂꯧꯁꯪ ꯑꯗꯨꯗ ꯑꯣꯏꯅ ꯆꯥꯅꯔꯁꯤ ꯃꯗꯨꯗ ꯑꯣꯏꯔꯕꯗꯤ ꯀꯅꯥꯃꯠꯇꯅꯁꯨ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄ ꯄꯤꯔꯛꯂꯔꯣꯏ ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯑꯗꯨꯗ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤꯗꯨ ꯌꯥꯗꯨꯛ ꯍꯣꯏꯒꯤ ꯂꯩꯔꯤꯕ ꯂꯧꯕꯨꯛꯀꯤ ꯂꯧꯁꯪ ꯑꯗꯨꯗ ꯑꯣꯏꯅ ꯆꯥꯅꯔꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯔꯤ꯫ ꯃꯈꯣꯏꯅ ꯋꯥ ꯇꯥꯅꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯦꯞꯅꯔꯕ ꯃꯇꯨꯡꯗ ꯖꯀꯨꯅ ꯍꯥꯏꯔꯛꯏ ꯆꯥꯕꯕꯨꯗꯤ ꯆꯥꯅꯁꯤ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯇꯧꯁꯤ ꯃꯐꯝ ꯂꯧꯕꯨꯛ ꯑꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯗꯅ ꯅꯍꯥꯟꯋꯥꯏ ꯍꯥꯏꯅꯈꯤꯕꯅꯤ
ꯕꯥꯁꯤ ꯈꯣꯡꯕ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯣꯛꯅꯈ꯭ꯔꯕꯗꯤ ꯃꯤꯗꯣ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯩꯌꯦꯗꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯆꯥꯅꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯨꯝꯕꯨꯡꯅ ꯑꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯆꯥꯅꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯣꯏꯅꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯆꯥꯅꯔꯕꯗꯤ ꯑꯩꯈꯣꯏꯅꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯅꯠꯇ꯭ꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯔꯨ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ ꯂꯥꯛꯄ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯆꯥꯅꯕ ꯍꯥꯏꯕꯁꯤ ꯌꯥꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯌꯦꯡꯉꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯅꯔꯦꯁꯅ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯆꯥꯅꯕ ꯍꯥꯏꯕꯗꯨꯗꯤ ꯂꯧꯕꯨꯛ ꯑꯁꯤꯅꯒ ꯅꯍꯥꯟꯋꯥꯏ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯕꯅꯤꯅ ꯃꯊꯦꯡ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯆꯥꯅꯁꯤꯗ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯌꯥꯅꯔꯗꯨꯅ ꯑꯌꯨꯛꯇ ꯑꯣꯏꯅ ꯆꯥꯅꯔꯁꯤ ꯍꯥꯏꯕꯁꯤꯗ ꯑꯣꯏꯅ ꯌꯥꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟꯅꯔꯛꯂꯤ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯗꯨꯅ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯌꯥꯗꯨꯛꯀꯤ ꯂꯧꯕꯨꯛꯀꯤ ꯂꯧꯁꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁꯦꯝꯕ ꯁꯥꯕ ꯇꯧꯔꯤ ꯌꯣꯠꯁꯕꯤ ꯊꯥꯡꯖꯟꯕ ꯁꯤꯡ ꯄꯩꯁꯟꯕ ꯑꯃꯗꯤ ꯁꯥ ꯉꯥꯁꯤꯡ ꯁꯦꯝꯕꯗ ꯆꯥꯃꯅꯕ ꯏꯁꯤꯡꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯔꯦꯁ ꯖꯀꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯕ ꯑꯃꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯁꯤꯟ ꯂꯥꯡꯂꯤ ꯑꯗꯨꯒ ꯌꯥꯗꯨꯛ ꯑꯃꯗꯤ ꯒꯨꯝꯕꯨꯡ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯛꯇꯨꯅ ꯂꯦꯟꯗꯨꯅ ꯁꯦꯝꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯗꯨꯅ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯍꯧꯔꯤ ꯃꯈꯣꯏ ꯏꯟꯈꯠꯂꯛꯂꯕ ꯉꯥꯛꯇꯅꯤꯅ ꯊꯛꯄꯤ ꯆꯥꯕꯤꯗꯤ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯨꯁꯨ ꯌꯥꯝꯅ ꯊꯛꯆꯜꯂꯤ ꯌꯨ ꯇꯞ ꯇꯥꯡꯉꯩ ꯊꯛꯂꯕ ꯃꯇꯨꯡꯗ ꯆꯥ ꯈꯔ ꯆꯥꯔꯕ ꯃꯇꯨꯡ ꯀꯣꯜꯂꯤꯛ ꯋꯥꯔꯝꯒꯗꯣ ꯁꯦꯡꯖꯤꯟꯕꯣꯏ ꯁꯦꯡꯖꯤꯟꯗꯕꯣꯏ ꯀꯥꯕꯛ ꯀꯥꯕꯛ ꯀꯥꯆꯤꯟ ꯑꯃꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯒ ꯂꯣꯡꯗꯥ ꯇꯥꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯃꯈꯣꯏ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯕ ꯃꯇꯨꯡ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯤ ꯑꯁꯨꯝꯅ ꯍꯧꯒꯠꯅꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤꯗꯅ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯥꯈꯤꯕꯁꯤꯡꯗꯨꯕꯨ ꯂꯦꯝꯂꯤꯕ ꯖꯥꯠꯂꯣ ꯑꯁꯨꯝꯅ ꯑꯃꯨꯛ ꯊꯤꯔꯛꯄꯗ ꯐꯅ ꯌꯥꯝꯅ ꯂꯦꯝꯗꯨꯅ ꯂꯩꯔꯝꯂꯤ ꯂꯦꯝꯂꯤꯕ ꯄꯣꯠ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯈꯔ ꯄꯥꯏꯁꯤꯜꯂꯒ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯤꯡ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯐꯦꯡꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯦꯡꯗꯣꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯦꯡꯗꯣꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗꯗꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯂꯦꯝꯍꯧꯔꯤꯕ ꯁꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯌꯨ ꯈꯔ ꯂꯧꯔꯗꯨꯅ ꯑꯃꯨꯛ ꯊꯛꯆꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯉꯥꯎꯅ ꯐꯩꯅ ꯂꯩꯊꯣꯛꯂꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯁꯤꯟꯈꯤꯕꯗꯨ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ ꯃꯈꯣꯏꯅ ꯄꯨꯡ ꯌꯦꯡꯂꯛꯄꯗꯗꯤ ꯄꯨꯡ 9 ꯈꯔ ꯍꯦꯟꯗꯨꯅꯕꯨ ꯂꯩꯔꯝꯂꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯉꯤ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯅꯁꯨ ꯈꯔ ꯏꯪꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯅꯤꯅ ꯅꯨꯡꯁꯤꯠꯅ ꯈꯔꯒ ꯀꯟꯅ ꯁꯤꯠꯄꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯅ ꯂꯧꯁꯪ ꯑꯁꯤꯗ ꯑꯣꯏꯅ ꯑꯍꯤꯡ ꯂꯦꯛꯊꯣꯛꯂꯁꯤ ꯍꯥꯏꯅꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯃꯅꯤꯜ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯄꯥꯏꯁꯤꯜꯂꯨꯔꯕꯅꯤꯅ ꯍꯦꯟꯅ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯌꯨꯝꯗ ꯆꯪꯂꯨꯔꯕꯗꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯈꯣꯡ ꯑꯁꯤ ꯄꯥꯏꯔꯒ ꯎꯈꯣꯛꯇ ꯍꯥꯏꯒꯠꯄꯗꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯂꯧꯁꯪꯁꯤꯗ ꯑꯣꯏꯅ ꯑꯍꯤꯡ ꯂꯦꯛꯂꯒ ꯍꯌꯦꯡ ꯅꯤꯁꯥ ꯀꯀꯥ ꯄꯨꯡꯍꯜꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯂꯦꯝꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯌꯥꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯧꯁꯪ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯑꯍꯤꯡ ꯂꯦꯛꯄ ꯍꯥꯏꯗꯨꯅ ꯌꯥꯁꯟꯅꯈ꯭ꯔꯤ ꯂꯧꯕꯨꯛ ꯑꯁꯤꯗ ꯕꯥꯁꯤ ꯈꯣꯡꯕꯤ ꯕꯨꯠ ꯊꯣꯛꯄꯒꯤ ꯋꯥꯔꯤ ꯀꯀꯥ ꯑꯁꯤ ꯃꯅꯥꯗ ꯍꯥꯞꯈꯤꯗ꯭ꯔꯤ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯧꯁꯪ ꯑꯗꯨꯗ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯃꯊꯪ ꯂꯣꯏꯅꯃꯛ ꯃꯨꯟꯊꯔꯛꯇꯨꯅ ꯇꯨꯝꯅꯈꯤ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯂꯧꯁꯪꯗ ꯆꯥꯛ ꯆꯥꯅꯕꯔꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯂꯧꯁꯪꯗ ꯂꯣꯏꯅꯃꯛ ꯂꯩꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ ꯑꯁꯤꯅ ꯑꯃꯅ ꯑꯃꯨꯛ ꯒꯨꯝꯕꯨꯡꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯒꯨꯝꯕꯨꯡꯒꯤ ꯃꯤꯁꯤꯡꯅꯁꯨ ꯅꯔꯦꯁꯀꯤ ꯃꯌꯨꯝꯗ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯑꯁꯨꯝꯅ ꯖꯀꯨꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯒꯅꯤ ꯑꯃꯨꯛ ꯈꯟ ꯖꯀꯨꯒꯤ ꯏꯃꯨꯡꯅ ꯑꯃꯨꯛ ꯌꯥꯗꯨꯛꯇ ꯂꯩꯔꯝꯒꯅꯤ ꯑꯃꯨꯛ ꯈꯟ ꯑꯁꯨꯝꯅ ꯂꯣꯏꯅꯃꯛ ꯈꯟꯅꯕꯅ ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯅꯔꯨꯗꯦ ꯂꯩꯀꯥꯏ ꯃꯁꯦꯜꯒ ꯑꯣꯏꯕꯒ ꯈꯔ ꯂꯥꯏꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯅꯨꯄꯥ ꯃꯆꯥꯒ ꯑꯣꯏꯕꯒ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯕ ꯍꯧꯔꯛꯂꯤ ꯅꯣꯡꯅꯒ ꯇꯥꯁꯜꯂꯛꯄꯒ ꯅꯨꯡꯁꯤꯠꯅꯒ ꯀꯟꯅ ꯁꯤꯠꯄꯒ ꯇꯨꯝꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯗꯤ ꯒꯣꯔꯣ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯅꯥꯀꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯅꯥꯀꯣꯡꯗ ꯕꯥꯁꯤꯒꯤ ꯁꯨꯔ ꯃꯈꯣꯜ ꯇꯥꯔꯛꯂꯤ
ꯑꯗꯨꯝꯅ ꯕꯥꯁꯤꯒꯤ ꯁꯨꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯃꯪꯂꯝꯕ ꯅꯣꯡ ꯇꯞꯅ ꯇꯞꯅ ꯍꯥꯏꯗꯣꯛꯈꯤꯗꯨꯅ ꯊꯥꯕꯜ ꯊꯣꯔꯛꯂꯤ꯫ ꯊꯥꯕꯜ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯗꯦ꯫ ꯅꯣꯡ ꯃꯪꯕꯒꯤ ꯑꯃꯨꯛ ꯉꯥꯟ ꯑꯃꯨꯛ ꯃꯝ ꯑꯃꯨꯛ ꯉꯥꯟ ꯑꯃꯨꯛ ꯃꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜꯁꯤꯡ ꯑꯗꯨꯅ ꯅꯣꯡꯒꯤ ꯃꯄꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯐꯥꯎꯗꯣꯔꯛꯄ ꯃꯇꯝꯗꯅ ꯑꯃꯨꯛ ꯍꯦꯛ ꯉꯥꯟꯕ, ꯑꯗꯨꯒ ꯊꯥꯕꯜꯒꯤ ꯃꯉꯥꯜꯁꯤꯡ ꯑꯗꯨꯅ ꯅꯣꯡꯒꯤ ꯃꯔꯛꯇ ꯍꯦꯛ ꯆꯪꯈ꯭ꯔꯒꯅ ꯑꯃꯨꯛ ꯍꯦꯛ ꯃꯝꯁꯤꯟꯕ, ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯖꯀꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯕꯥꯁꯤꯒꯤ ꯁꯨꯔ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯃꯍꯥꯛꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯕꯥꯁꯤꯒꯤ ꯁꯩꯍꯦꯛ ꯅꯠꯇꯕ꯭ꯔꯅꯦ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯕꯥꯁꯤ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗ ꯇꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯖꯀꯨ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯖꯀꯨ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯧꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯛꯂꯒ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯀꯨꯗꯣ ꯇꯞꯅ ꯇꯞꯅ ꯕꯥꯁꯤꯒꯤ ꯁꯩꯍꯦꯛ ꯁꯛꯂꯤꯕ ꯑꯗꯨꯒꯤ ꯑꯗꯣꯝꯗ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯊꯥꯞꯄꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯤꯗ ꯐꯝꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯒꯤꯇꯔ ꯑꯃ ꯈꯣꯡꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯖꯀꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯤꯅꯤ, ꯊꯥꯕꯜꯅ ꯑꯃꯨꯛ ꯉꯥꯜꯂꯛꯄꯒꯤ ꯃꯩꯉꯥꯜꯗ ꯎꯍꯧꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯖꯀꯨ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯟꯗꯨꯅ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯕꯥꯁꯤ ꯈꯣꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ "ꯍꯣ ꯑꯗꯣꯝꯕꯨ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯦ꯫ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯕꯥꯁꯤ ꯈꯣꯡꯂꯝꯕ ꯅꯨꯄꯤ ꯑꯗꯣ ꯇꯞꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯕꯥꯁꯤ ꯑꯗꯨ ꯈꯣꯡꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯁꯩꯒꯤ ꯁꯩꯍꯦꯛ ꯑꯃꯠꯇ ꯈꯣꯡꯗꯨꯅ ꯑꯁꯨꯝ ꯆꯠꯈꯤ꯫ ꯃꯗꯨ ꯎꯕꯗ ꯖꯀꯨꯅ "ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ? ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯕꯥꯁꯤ ꯈꯣꯡꯂꯒ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯁꯤꯗ ꯆꯠꯂꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯂꯧꯕꯨꯛ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯍꯤꯞꯂꯒ ꯂꯩꯔꯝꯕ꯭ꯔꯥ? ꯍꯧꯒꯠꯂꯛꯄꯗ ꯅꯨꯃꯤꯠ ꯇꯥꯔꯝꯕꯒꯤ ꯋꯥꯔꯤꯔꯥ? ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯁꯤꯒꯤ ꯂꯧꯁꯪ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯆꯥꯛ ꯆꯥꯅꯕꯅꯤ, ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯂꯩꯔꯝꯒꯅꯤꯅ ꯊꯥꯖꯩ, ꯑꯁꯤꯗ ꯑꯣꯏꯅ ꯆꯪꯉꯨꯁꯤꯗꯅ." ꯖꯀꯨꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯃꯠꯇ ꯇꯥꯗꯦ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯁꯨꯝ ꯆꯠꯂꯤ꯫ ꯖꯀꯨꯁꯨ ꯉꯥꯡꯗꯨꯅ ꯑꯗꯨꯃꯛ ꯏꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯅ ꯈꯔꯒ ꯍꯦꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯁꯟꯒꯦ ꯍꯥꯏꯗꯨꯅ ꯒꯝ ꯆꯠꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯄꯤꯕ ꯆꯥꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯞꯂꯤ, ꯅꯛꯁꯟꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯖꯀꯨꯗꯨ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯂꯧꯕꯨꯛꯀꯤ ꯂꯧꯁꯪ ꯑꯗꯨꯗꯒꯤ ꯐꯅ ꯌꯥꯝꯅ ꯊꯥꯞꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯔꯦꯁꯅ ꯃꯃꯤꯠ ꯐꯥꯛꯂꯤ ꯍꯧꯒꯠꯂꯛꯄꯗꯗꯤ ꯖꯀꯨ ꯂꯩꯇꯕꯗꯨ ꯃꯍꯥꯛꯅ ꯈꯪꯂꯛꯏ꯫ ꯖꯀꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯃꯥꯒꯤ ꯀꯥꯔꯟꯗꯣ ꯑꯃꯨꯛ ꯍꯧꯔꯛꯇꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯂꯥ? ꯅꯔꯦꯁꯅ ꯑꯗꯨꯝꯅ ꯉꯨꯔꯨꯡ ꯁꯣꯟꯕꯗꯨ ꯌꯥꯗꯨꯛꯁꯨ ꯇꯥꯔꯗꯨꯅ ꯌꯥꯗꯨꯛꯅ "ꯅꯔꯦꯁ, ꯀꯔꯤ ꯇꯧꯔꯒꯦ ꯑꯃꯨꯛ?" "ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯨ ꯖꯀꯨ ꯂꯩꯔꯝꯗ꯭ꯔꯤꯁꯤꯅꯤ." ꯑꯁꯨꯝꯅ ꯌꯥꯗꯨꯛ ꯑꯃꯗꯤ ꯅꯔꯦꯁ ꯉꯔꯪ ꯋꯥꯔꯤ ꯁꯥꯔꯛꯄꯗꯨꯗ ꯒꯨꯝꯕꯨꯡꯁꯨ ꯍꯧꯒꯠꯂꯛꯂꯤ꯫ ꯒꯨꯝꯕꯨꯡꯅ "ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯇꯨꯝꯕꯒ ꯌꯥꯗꯦ ꯉꯔꯪ ꯉꯪꯒꯗꯅ." ꯃꯇꯝ ꯑꯗꯨꯗ ꯅꯔꯦꯁꯅ "ꯇꯨꯝꯕꯒ ꯂꯥꯏꯔꯤ, ꯖꯀꯨ ꯂꯩꯇ꯭ꯔꯤꯁꯤꯅꯤ." "ꯍꯦꯔꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯀꯗꯥꯏꯗꯅꯣꯃ ꯂꯩꯖꯔꯝꯅꯤ ꯀꯩꯅꯣ, ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄ ꯇꯧꯔꯝꯕꯁꯨ ꯌꯥꯏ, ꯅꯣꯏꯁꯤꯗꯤꯕ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯒꯨꯝꯕꯨꯡꯗꯤ ꯍꯤꯞꯊꯈꯤ꯫ ꯅꯔꯦꯁ ꯑꯃꯗꯤ ꯌꯥꯗꯨꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯥꯏꯍꯥꯛ ꯍꯤꯞꯂꯒ ꯂꯩꯔꯤ꯫ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯆꯪꯂꯛꯇꯕꯗꯨꯗ ꯅꯔꯦꯁ ꯄꯥꯈꯠꯂꯗꯨꯅ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯇꯤ ꯂꯣꯛꯄꯥꯛ ꯑꯁꯤ ꯀꯔꯝꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯍꯥꯟꯅꯗꯒꯤ ꯆꯥꯎꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯍꯥꯛꯇ ꯅꯠꯇꯅ ꯒꯨꯝꯕꯨꯡ, ꯌꯥꯗꯨꯛ ꯑꯃꯗꯤ ꯖꯀꯨ ꯃꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯈꯪꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯊꯋꯥ ꯏꯁꯥ ꯁꯥꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯅꯔꯦꯁꯇꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯇꯤ ꯊꯥꯖꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯖꯀꯨꯗꯨ ꯕꯥꯁꯤ ꯈꯣꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅꯒ ꯑꯋꯣꯏꯕꯃꯛꯀꯤ ꯊꯣꯛꯂꯛꯇꯨꯅ ꯄꯨꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ꯫ ꯅꯔꯦꯁ ꯃꯄꯥꯜꯗ ꯇꯞꯅ ꯊꯣꯛꯂꯛꯂꯒ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯣ ꯅꯣꯡꯅ ꯈꯟꯖꯤꯟꯈꯤꯕ ꯇꯥꯟꯖꯥ ꯑꯣꯏꯕꯅ ꯄꯨꯡꯃꯝ ꯃꯝꯂꯤ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯒꯤ ꯖꯒꯥ ꯈꯔꯗꯨ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯑꯃꯠꯇꯗ ꯉꯥꯟꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯔꯦꯁ "ꯖꯀꯨ, ꯅꯪꯕꯨ ꯃꯄꯥꯜ ꯊꯣꯛꯂꯤꯕ꯭ꯔꯃꯤ ꯅꯪꯕꯣ? ꯖꯀꯨ!" ꯑꯁꯨꯝꯅ ꯅꯔꯦꯁꯅ ꯀꯧꯔꯨꯕꯗꯨꯗ ꯌꯥꯗꯨꯛꯅ ꯏꯃꯨꯡꯗꯒꯤ "ꯇꯥꯗꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯅꯔꯦꯁꯅ "ꯍꯩ, ꯇꯥꯗꯦꯃꯤ ꯅꯣꯏꯕꯣ,
ꯑꯁ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯑꯦ ꯍꯥꯏꯕ ꯕꯥꯁꯤ ꯈꯣꯡꯕꯗꯨꯅꯒ ꯆꯦꯜꯂ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯃꯤ ꯒꯨꯝꯕꯨꯡ ꯅꯣꯛꯑꯒ ꯍꯩ ꯆꯠꯊꯣꯛꯍꯦ ꯀꯗꯥꯏꯗꯒꯤ ꯕꯥꯁꯤ ꯈꯣꯡꯕꯤꯅꯦ ꯍꯩ ꯕꯥꯁꯤꯗ ꯈꯣꯡꯉꯗꯤ ꯑꯩꯈꯣꯏꯁꯨ ꯇꯥꯔꯣꯏꯗ꯭ꯔꯣ ꯀꯥꯟꯅꯗꯕꯗ ꯃꯥꯌꯥꯎꯅꯕꯤ ꯃꯌꯨꯝꯗ ꯆꯠꯄꯤꯗ ꯇꯧꯔꯝꯒꯅꯤ ꯉꯥꯏꯍꯥꯛꯃꯨꯛꯁꯨ ꯆꯥꯛ ꯆꯥꯟꯅꯔꯒ ꯃꯥꯡꯔꯦꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯎꯅꯔꯒ ꯆꯠꯂꯤꯔꯝꯕꯗꯣ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯔꯝꯗꯕ ꯍꯥꯏꯔꯨꯔꯒ ꯄꯦꯡꯇꯣꯏꯅꯤ ꯌꯥꯏ ꯀꯥꯟꯗꯦꯁꯦ ꯃꯅꯨꯡ ꯆꯪꯉꯣ ꯍꯩ ꯉꯁꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯏꯁꯤꯡ ꯆꯤꯡꯅꯩ ꯅꯥꯕ ꯊꯣꯛꯂꯛꯑꯣꯃꯤ ꯅꯣꯏꯁꯨ ꯑꯗꯨ ꯊꯤꯔꯨꯁꯦꯃꯤ ꯅꯔꯦꯁꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯗꯨꯛꯇꯣ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯅꯔꯦꯁ ꯅꯪ ꯅꯁꯥꯗ ꯆꯤꯡꯅꯩꯌꯦꯕꯨ ꯀꯩꯅꯣ ꯑꯁ ꯌꯥꯗꯨ ꯑꯁꯦꯡꯕꯩꯅꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯩꯅꯣꯝꯇ ꯇꯧꯏ ꯇꯤꯟꯃꯨꯠ ꯂꯥꯏꯃꯨꯠꯅ ꯏꯁꯥꯁꯤꯗ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕꯒꯨꯝ ꯇꯧꯏ ꯖꯀꯨꯅ ꯑꯔꯥꯞꯄꯗꯒꯤ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨꯗꯅ ꯂꯥꯎꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯐꯥꯎꯗꯨꯅ ꯂꯩꯔꯤ ꯑꯁꯥꯏꯐꯥꯎ ꯊꯤꯔꯨꯁꯤ ꯅꯪꯒꯤ ꯐꯣꯟꯗꯣ ꯄꯥꯏꯔꯒꯅꯦ ꯑꯝꯇ ꯐ꯭ꯂꯥꯁ ꯀꯥꯞꯄꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯖꯀꯨꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯀꯨ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯧꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯅ ꯐꯅꯌꯥꯝ ꯂꯥꯞꯊꯣꯔꯛꯂꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯂꯧꯁꯪ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯂꯧꯁꯪ ꯑꯗꯨ ꯄꯤꯁꯛ ꯄꯤꯛꯍꯧꯔꯤ ꯍꯥꯏꯕꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯞꯊꯣꯔꯛꯂꯦ ꯍꯥꯏꯕꯅꯤ ꯆꯥꯎꯔꯕ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯄꯥꯛꯂꯕ ꯃꯆꯤ ꯑꯃꯗ ꯃꯈꯣꯏꯅ ꯆꯥꯛ ꯆꯥꯅꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈ꯭ꯔꯕ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯅ ꯅꯨꯄꯤ ꯑꯗꯣ ꯑꯁꯨꯝ ꯏꯟꯅꯔꯛꯄꯅ ꯅꯨꯄꯤ ꯑꯗꯨ ꯆꯔꯨ ꯄꯩꯈꯠꯇꯨꯅ ꯂꯩꯕ ꯖꯒꯥ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯐꯝꯊꯈꯤ ꯖꯀꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣꯃꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯋꯥ ꯍꯪꯕꯒ ꯑꯃꯠꯇ ꯈꯨꯝꯗꯦ ꯕꯥꯁꯤꯗꯃꯛ ꯄꯪꯈꯣꯡꯗ ꯈꯣꯡꯉꯤ ꯍꯥꯔꯠꯀꯗꯣ ꯂꯣꯏ ꯁꯦꯒꯥꯏꯗꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯨꯄꯤ ꯑꯗꯣ ꯕꯥꯁꯤ ꯈꯣꯡꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯑꯗꯨꯒ ꯕꯥꯁꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯇꯝꯄꯥꯛꯇ ꯊꯝꯂꯒ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯂꯩꯔꯤ ꯖꯀꯨ ꯆꯪꯁꯤꯜꯂꯛꯂꯒ ꯅꯠꯇꯦ ꯏꯕꯦꯝꯃꯕꯨ ꯀꯔꯥꯏꯋꯥꯏꯗꯒꯤꯅꯣ ꯂꯧꯕꯨꯛ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯅꯤ ꯅꯪ ꯑꯩꯕꯨ ꯁꯨꯝ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯂꯧꯕꯨꯛ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯂꯦ ꯏꯃꯥꯟꯅꯕꯉꯩꯗꯨ ꯍꯧꯒꯠꯂꯝꯂꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯇꯞꯅ ꯅꯣꯟꯈꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯪꯂꯝꯕ ꯅꯣꯡꯁꯨ ꯍꯥꯏꯗꯣꯛꯈꯤꯗꯨꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯁꯦꯠ ꯀꯥꯏꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯪꯉꯧꯅꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯐꯨꯕ ꯑꯃꯗꯤ ꯐꯖꯔꯕ ꯂꯩꯇꯦꯡ ꯀꯌꯥꯅ ꯃꯀꯣꯛꯇ ꯍꯥꯞꯂꯤꯕ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯣꯜ ꯄꯨꯝꯅꯃꯛ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯖꯀꯨꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯤ ꯑꯗꯨꯗꯨꯒ ꯏꯆꯜ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯜꯂꯛꯏ ꯁꯦꯂꯤꯃꯥ ꯀꯧꯏ ꯑꯣ ꯌꯥꯝꯅ ꯐꯖꯩꯌꯦ ꯃꯤꯡꯁꯤꯁꯨ ꯑꯗꯣ ꯁꯦꯂꯤꯃꯥ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯈꯨꯜꯗꯒꯤꯔꯣ ꯑꯁꯨꯛ ꯀꯨꯏꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯛꯄꯁꯤ ꯅꯪ ꯑꯃꯨꯛꯇ ꯎꯗꯦꯗ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯨꯄꯤ ꯑꯗꯣ ꯇꯞꯅ ꯃꯃꯥꯏ ꯅꯣꯟꯊꯈꯤ ꯑꯗꯨꯒ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯅꯨꯡꯍꯤꯛꯅꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯖꯀꯨꯅ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯅꯪ ꯏꯃꯨꯡ ꯃꯅꯨꯡ ꯈꯟꯅꯔꯒ ꯊꯣꯛꯂꯛꯏꯔꯣ ꯅꯠꯇꯦ ꯕꯕꯥꯍꯣꯏ ꯏꯃꯥꯍꯣꯏꯒ ꯈꯟꯅꯔꯤꯔꯕ ꯅꯠꯇ꯭ꯔꯒꯅ ꯅꯪꯕꯨ ꯀꯅꯥꯒꯨꯝꯕꯅ ꯆꯦꯟꯁꯦꯅ ꯄꯨꯊꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯗꯨꯒꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯂꯒꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯀꯨꯅ ꯃꯥꯒꯤꯁꯤ ꯆꯦꯟꯁꯦꯅ ꯄꯨꯊꯣꯛꯂꯒ ꯃꯥꯕꯨ ꯑꯃꯨꯛ ꯊꯅꯝꯕꯗꯒꯤ ꯏꯀꯥꯏ ꯈꯥꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯌꯤꯡ ꯂꯦꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯏꯕꯦꯝꯃ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩ ꯏꯁꯥꯁꯨ ꯄꯥꯈꯪꯅꯤ ꯁꯤꯡꯒꯜꯅꯤ ꯑꯗꯣ ꯅꯪꯒꯤ ꯃꯥꯏ ꯉꯥꯛꯄ ꯑꯣꯏꯅ ꯑꯩ ꯅꯪꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯕꯗ ꯑꯩ ꯀꯔꯤꯝꯇ ꯆꯤꯡꯅꯗꯦ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯋꯥꯔꯤꯕꯨ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕ ꯂꯩꯇꯕ ꯑꯩꯁꯦ ꯅꯪ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯈꯪꯉꯤꯗ ꯁꯤꯂꯩꯃꯅꯤ ꯀꯩꯅꯣ ꯑꯣ ꯁꯤꯂꯩꯃꯧ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯐꯨ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯈꯤ ꯖꯦꯀꯤꯅ ꯉꯥꯏꯈꯣꯅꯤ ꯀꯩꯅꯣꯃꯤ ꯅꯪ ꯄꯪꯆꯠꯇ ꯆꯠꯂꯤꯕꯁꯤꯕꯣ ꯅꯪ ꯇꯥꯟꯅꯕ ꯑꯩꯗꯣ ꯋꯥꯖꯔꯦ ꯉꯥꯏꯈꯣꯕ ꯏꯃꯨꯡ ꯃꯅꯨꯡ ꯈꯟꯅꯔꯒ ꯊꯣꯛꯂꯛꯂꯤꯕ꯭ꯔꯥ ꯅꯠꯇꯦ ꯅꯪꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯤꯟꯕꯤꯒꯦ ꯑꯩ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩꯍꯧꯔꯤꯃꯤ ꯑꯗꯨꯝꯅ ꯖꯀꯨ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯑꯔꯥꯞꯄꯗ ꯖꯀꯨꯕꯨ ꯊꯤꯔꯛꯂꯤꯕ ꯅꯔꯦꯁ ꯒꯨꯝꯕꯨꯡ ꯑꯃꯗꯤ ꯌꯥꯗꯨꯛ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯔꯥꯞꯄꯗ ꯖꯀꯨꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯂꯤꯕꯗꯨ ꯎꯔꯤ ꯃꯁꯤꯗꯒꯤ ꯅꯔꯦꯁꯅ ꯖꯀꯨꯕꯨ ꯖꯀꯨ ꯍꯥꯏ ꯖꯀꯨ ꯃꯍꯥ ꯆꯟꯗꯥꯜ ꯑꯁꯤꯗꯤ ꯇꯥꯗꯦꯅꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯀꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯀꯨꯒꯤ ꯃꯅꯥꯛꯇ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯒꯩꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯅ ꯍꯣꯠꯅ ꯆꯦꯟꯈꯤꯕꯗꯨꯗ ꯖꯀꯨꯅ ꯉꯥꯏꯈꯣꯅꯦ ꯁꯦꯂꯤꯃꯥ ꯍꯥꯏꯗꯨꯅ ꯁꯦꯂꯤꯃꯥꯕꯨ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄꯗ
Jaku Chin Kiba Aduta Mayam Su Jaku Chin Kre Hadun Mako Humna Jakubu Koroka Tanari Jaku Sukana Gumbama among the Koropagi Sauma my Pang Pang Baduda Tung the Tolaki Zingruta Manapa Homaduna Mahapu Korokli Badu Ubadagi No home my 8 day Asum Hadupata Gumbung Arabang Silakli Jakuki Manaka Lepi Surkama Pi Holy Jakudi Kariamata Wata Pugum Kaino Surkama Pi Holadana Kadogiba Ipatamada Yadukna, Jakuki Makazaida, Haijindana, Kalaba Kuba Matazeli, Jaku Kangsau Sauri, Kayonangisa, Ayushiro, Aduna Hakan Resna, Hey, Kubang Tadanati, Nakomani Varagane, Loksang Tang, Soro single music, Hey, Gambu, Mukuna Majaparo, I'm Huna Majaparaki. Matamada Jakuna, Naikomi, Naikoba, Kazai Nabre, Katrokiba, Ha, I don't know what Katrokiba. Hey. Nang na ai khoi taam da bi nang chili chikrai da ha nang no pham si basi khongbi thui ai nang nang khang da bra hai bari da ha basi khongbi hoi ni adodi ai na hoju ukhibu nupi du basi khongbi du so da wera mani adom na harak pada yaduk na ha kai no hai ji ba nang basi khongbi du thing ra bro yaduk ai basi khongbi du thing ra re adoma di but na ti kai no hera basi khongbi du but ni da na Labuk ta kumba migi pakhang punama adigi nupa punama hanu hana punama ungteba mathun thangata chila kansida ngawnu phaya nara kansida butna ti ni nangi numitu lukham da pamro ha ati nangi sigi namisi pu lukham da pan bra haibani as ngai ko samta nupi du gi maming kai kawi nu khangro khangi ne nupi du maming ne pasi khongbi but haise as amuk ta ngai ko da nares nangbo nupi du gi maming selima phajadro mas Maming the Nadi Bungo, Masaka Pajarazan. No rubber table ki mangana, Mamma Makazai Tavako, Tango Tangurana, Adagi, Magi Masam the happy like Ting Sing, Adagi, Mana silly Sally Raba. Jakuna Adumator put the Gumbuna, Ice, Masilena Angele, Ajamakompa Roshi. Aduna Harak with the Jakuna, Nai Kumenta, no in Rome, Agi Kongi the Panku the Kurami. I guess. Nupiduna high with a Masi. Mama Pagas on the Ragas Central in high. Oh, how read in a stadium. Jaku, Nambuchilla Silla, I look from the little long warido. Jakuna, Nai Kumi. Nupi is fight the house with a quick in Germany. Mang creamy. Oh, Mang cream Nupi to bring a tea. Ha, none out of the bow Nupi to put every Tajan go. Now I got my Pajaram Manimu. Assume the Harakan Naresna. Aside my Pajaram ni Harga among other like Toropada, or Muki Nupiado, Mukui Mayangi, Mamanga, Kara Tapton Lady Ba, Saru by Kaliba Saru to give Mapai Matakaduta, leap like a later me. Madu open the resna, oh, Ima later me, assume the Haraka Pakte, Gumbung the Carino, Kayo Lady Bukeno. Matamara the Yaduk shoe, Naresna, later me Haraki Jinduri, Adon the Mahaksi Jinduri. Matamara the Nupiam Wangling one leap like a later Madu Ubata later me had an Amsu Pakte. Gumbungsu Gamin Daddy Hakarino had a Mahaksu Pakte. Naresna, hi, Jakuba Mahatsandan, Nang the Horoki Chile Haramaga, Naresti Horton of Sien Cray. Gumbung Amadi Yaduksu Matuk in the Sili. Jakusu, Tauribatu the Gamedita, Mahaksu, Nai Kurinuibo, hide in Sili. McCoy Marie, Pangsi the Sili, as soon as ceiling a Kanghotana, Basi Kongwagi, Nusira Surama Tarakte. Asama Tarak with the McCoy Chilam Bassing door, Kudup Taduna Silakaga, Waraduna Swarma P. Honduna, Kuruda Makut Soduna, Mamai no Taraga. Jaku, Nangi Basi Kongbi, Gari, Sunita Sidi, Sidia Kutarakine, Basigi Makuluna Tahalene, Madame Jakuna, Kadai Sunitano, Silima, I will Silima, Sunita ine. Asam Haida Paduda, Gumbuna, Jakuki Lukam the Bakamatai, Aduga, Masipuna Moxe, Nanga Tolibane, Nanga Butugi Matu in the Rubudagi, I couldn't Nangutirapa, Nangi Bungo, Shivam never come with me, Nang Amohan Saksan never Yamati, Namusuma Rentiraga, Nangi Natu Gatalaga Madronang. Other day I know the Haramidudi. Asam Namakui Amagamaga Marine Ringai, Nupi Amana, Tunda, Suchut Kapaki Conjal Tarapada, Makoyo home, Chap Manana, Haraga lay talk to me yingy. Nupiato, Makuna Ladiba, Mapam Rudaki, Karatapna Ladiba, Lori Adu the Pamlaga, Layramli. Matamada Zakuna, Naiko. Masaki put Nupise, Patabadi Mandi.
ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯕꯨꯠ ꯑꯃ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯉꯁꯥꯏꯅ ꯑꯩꯈꯣꯏꯁꯤ ꯈꯣꯡ ꯈꯨꯠꯀꯁꯦ ꯄꯥꯔꯒ ꯁꯣꯔꯣ 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 ꯆꯤꯡꯉꯒꯅꯦ ꯂꯧꯄꯥꯛꯇ ꯅꯝꯁꯤꯜꯂ ꯍꯥꯠꯇꯣꯛꯑꯗꯧꯅꯤ ꯃꯥꯒꯤꯁꯤ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯍꯟꯕ ꯃꯥꯜꯂꯦ ꯐꯤꯂꯝꯒꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯋꯥꯔꯤꯒꯤ ꯇꯥꯏꯞꯇꯀꯣ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯇꯣꯝꯕꯗꯣ ꯆꯥꯎꯕꯗꯣ ꯍꯥꯠꯄꯤꯌꯨ ꯀꯥꯏꯅ ꯇꯧꯗꯧ ꯃꯥꯜꯂꯦ ꯂꯥꯎ ꯆꯪꯉꯒ ꯍꯪꯉꯨꯁꯤ ꯀꯔꯤꯕ ꯖꯀꯨ ꯆꯪꯉꯒ ꯍꯪꯉꯨꯁꯦꯕ ꯑꯍꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪ ꯆꯪꯉꯨꯔꯣ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯁꯤꯔꯁꯨ ꯌꯥꯏ ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎ 5 ꯁꯨꯗꯥꯏꯅꯦ ꯑꯩꯈꯣꯏꯗꯤ ꯑꯃꯃꯝ ꯈꯛꯇꯅꯤ ꯏꯕꯨꯡꯉꯣ ꯃꯩꯈꯦꯠ ꯃꯔꯨ ꯑꯣꯀꯦ ꯍꯥꯏ ꯒꯨꯝꯕꯨꯡꯅ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯆꯠꯂꯦꯍꯦ ꯉꯥꯏꯈꯣ ꯅꯔꯦꯁ ꯅꯪꯕꯨ ꯑꯩꯁꯨ ꯌꯥꯎꯔꯛꯀꯦꯅꯦ ꯑꯁꯨꯝꯅ ꯌꯥꯗꯨꯛ ꯑꯃꯗꯤ ꯒꯨꯝꯕꯨꯡ ꯅꯔꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅꯈꯤꯕꯗꯨꯗ ꯖꯀꯨꯅ ꯑꯣ ꯆꯣ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯕ ꯅꯣꯏꯗꯤꯅꯦ ꯆꯠꯂꯣ ꯑꯗꯨ ꯀꯤꯒꯟꯕ ꯅꯣꯏꯅ ꯃꯤ ꯑꯣꯏꯕ ꯍꯧꯉꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯀꯨꯗꯤ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯁꯦꯂꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯐꯝꯃꯤ ꯑꯗꯨꯒ ꯖꯀꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯀꯣꯏꯆꯦꯜ ꯆꯦꯜꯂꯤꯕꯗꯨꯕꯣ ꯌꯦꯡꯉꯣ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯤ ꯂꯣꯏ ꯄꯪꯀꯤꯗ ꯀꯤꯔꯦ ꯑꯗꯨꯒ ꯅꯪ ꯂꯣꯛꯄꯥꯛ ꯑꯁꯤꯗ ꯊꯣꯛꯄ ꯄꯥꯁꯤ ꯈꯣꯡꯕꯤ ꯕꯨꯠ ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨ ꯅꯪꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯤꯃꯥꯅ ꯑꯩꯁꯤꯕꯨ ꯕꯨꯠ ꯃꯥꯟꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯖꯀꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯆꯠꯊꯣꯛꯍꯦ ꯕꯨꯠꯇꯕꯨ ꯕꯨꯠ ꯃꯥꯟꯗꯕ꯭ꯔꯥ ꯑꯦ ꯅꯪ ꯁꯤꯕꯤꯕ ꯇꯁꯦꯡꯕꯒꯤ ꯕꯨꯠꯂꯣ ꯈꯪꯗꯦꯗ ꯑꯩꯕꯨ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯔꯨꯔꯒ ꯐꯒꯗꯣꯏꯔꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯗꯨ ꯒꯨꯝꯕꯨꯡ ꯑꯃꯗꯤ ꯅꯔꯦꯁ ꯃꯈꯣꯏꯁꯨ ꯊꯥꯞꯅ ꯖꯀꯨꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏꯗꯤ ꯍꯥꯏꯒꯨꯝꯗꯅ ꯃꯁꯤꯅ ꯕꯨꯠ ꯇꯝꯅꯂꯥꯏ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯉꯁꯥꯏꯅ ꯁ꯭ꯋꯥꯏ ꯃꯥꯡꯉꯒ ꯑꯩꯈꯣꯏ ꯇꯥꯟꯅꯔꯛꯅꯤꯀꯣ ꯂꯥꯎ ꯑꯩꯈꯣꯏꯁꯨ ꯆꯪꯉꯒ ꯂꯥꯏꯕꯛ ꯌꯦꯡꯉꯨꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯕ ꯑꯣꯏꯔꯃꯗꯤ ꯄꯥꯡꯊꯣꯛꯁꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯒ ꯑꯥꯗ ꯗꯨꯅꯤꯌꯥꯒꯤ ꯆꯤꯡ ꯄꯤꯖꯁꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯆꯪꯁꯤꯜꯂꯛꯂꯤ ꯖꯀꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯏ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯅ ꯇꯨ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯦ ꯆꯪꯉꯛꯏꯁꯦ ꯍꯧꯗꯣꯡꯅ ꯉꯥꯂꯛꯑꯝꯗꯥꯏꯒꯤ ꯂꯨꯝꯃ ꯆꯪꯕꯗꯣ ꯃꯥꯟꯗ꯭ꯔꯣ ꯍꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯆꯪꯉꯧꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯨꯝꯕꯨꯡꯅ ꯏꯕꯨꯡꯉꯣ ꯖꯀꯨ ꯍꯣꯏꯗꯤ ꯑꯊꯧꯕ ꯍꯨꯏ ꯂꯣꯏꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅꯦ ꯅꯅꯥꯛꯀ ꯆꯪꯕ ꯀꯤꯔꯦꯅꯦ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯔꯒ ꯃꯤ 10ꯃꯨꯛꯀꯤ ꯆꯥꯡꯗ ꯋꯥꯡꯈꯠꯂꯣꯅꯦ ꯌꯦꯡꯈꯠꯄꯗ ꯑꯗꯨꯝ ꯃꯤꯠ ꯀꯥꯁꯤ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯀꯣꯡꯒꯣꯟ ꯄꯤꯔꯤ ꯀꯥꯔꯒ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯁꯤꯕ ꯇꯥꯕꯅꯦꯕ ꯁꯤꯕꯨ ꯁꯤꯔꯕ ꯑꯗꯨꯝ ꯂꯣꯏꯔꯦ ꯂꯣꯏꯔꯕ ꯃꯩ ꯑꯗꯨꯝ ꯊꯥꯗꯣꯛꯑꯦ ꯃꯩꯕꯨ ꯊꯥꯗꯣꯛꯑꯕ ꯁꯣꯔꯥ ꯁꯣꯜꯂꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯒꯨꯝꯕꯨꯡ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯖꯀꯨ ꯅꯨꯄꯤꯁꯤꯕꯨ ꯋꯥ ꯉꯥꯡꯕ ꯉꯝꯕ꯭ꯔꯣ ꯅꯪ ꯑꯇ ꯋꯥꯍꯪ ꯍꯪꯉꯨꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯗꯧꯕꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯁꯤꯕꯨ ꯀꯔꯦꯝꯅꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯗꯨꯛꯅ ꯌꯦ ꯁꯤꯗꯅꯦ ꯀꯔꯦꯝꯅꯕꯒꯤ ꯋꯥꯐꯝ ꯀꯔꯤꯃꯇ ꯂꯩꯇꯦ ꯁꯣꯝꯒꯤ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯜ ꯍꯥꯏꯒꯗ꯭ꯔꯥ ꯏꯃꯥ ꯍꯥꯏꯒꯗ꯭ꯔꯥ ꯏꯗꯣꯝꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯦ ꯍꯥꯏꯒꯗ꯭ꯔꯥ ꯅꯦꯅꯦ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯨꯝ ꯁꯥꯡꯗꯈꯤꯕꯗꯨꯗ ꯒꯨꯝꯕꯨꯡꯅ ꯌꯥꯗꯨꯒꯤ ꯂꯨꯈꯝ ꯑꯗꯨꯗ ꯄꯥꯛ ꯑꯃꯨꯛ ꯊꯥꯏ ꯑꯗꯨꯒ ꯀꯩꯅꯣꯝ ꯇꯧꯔꯛꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯌꯥꯗꯨꯛꯅ ꯋꯥꯍꯧꯗꯧꯅꯤ ꯀꯩꯅꯣ ꯑꯗꯣ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯃꯦ ꯇꯁꯦꯡꯅꯃꯛꯀꯤ ꯁꯣꯝꯁꯤ ꯕꯨꯠ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯕꯨꯠ ꯑꯣꯏꯔꯒꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯁꯣꯛꯇ꯭ꯔꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯕꯨꯠ ꯑꯣꯏꯔꯤꯕꯅꯣ ꯋꯥꯔꯤꯗꯨ ꯈꯪꯖꯅꯤꯡꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯤꯃꯥ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯃꯍꯥꯛ ꯑꯣꯈꯣꯡꯅ ꯀꯞꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯀꯔꯤꯅꯣ ꯃꯥꯒꯤ ꯍꯧꯈ꯭ꯔꯤꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯕꯨꯠ ꯑꯣꯏꯔꯛꯄꯒꯤ ꯋꯥꯔꯤ ꯇꯝꯃꯨ ꯍꯥꯏꯔꯒ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯄꯛꯂꯤꯁꯤꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯨꯔꯨꯝ ꯍꯥꯏꯅꯩ ꯃꯁꯤꯗꯒꯤꯗꯤ ꯁꯦꯂꯤꯃꯥꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ ꯃꯇꯝꯗꯣ ꯃꯍꯥꯛ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯒꯤ ꯃꯊꯣꯠ ꯀꯥꯔꯛꯄ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯕ ꯃꯇꯝꯅꯤ ꯃꯍꯥꯛꯀꯤ ꯐꯖꯕꯗ ꯉꯥꯎꯗꯕ ꯅꯨꯄꯥ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯃꯆꯥꯗꯤ ꯊꯝꯈꯣ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯐꯥꯎꯕ ꯃꯉꯣꯟꯗ ꯉꯥꯎꯔꯤꯕꯅꯤ ꯃꯉꯣꯟꯗ ꯉꯥꯎꯕꯗ ꯅꯠꯇꯅ ꯑꯍꯜ ꯍꯅꯨ ꯍꯟꯊꯥ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯃꯧ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯒꯤꯔꯤ ꯇꯛꯇꯨꯅ ꯍꯥꯏꯅꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯤꯂꯩꯃ ꯃꯤꯅꯤ ꯃꯥꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯑꯃ ꯄꯤꯔꯛꯄꯗꯒꯤ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯁꯦꯂꯤꯃꯥ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯄ꯭ꯔꯙꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯒꯦꯡ ꯁꯥꯗꯨꯅ ꯂꯩꯖꯕ ꯀꯟꯕ ꯊꯧꯕ ꯑꯩꯃ ꯉꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯖꯕ ꯅꯤꯄꯥ ꯈꯔꯅ ꯁꯦꯂꯤꯃꯥꯗ ꯅꯨꯡꯁꯤ ꯀꯥꯏꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯁꯦꯂꯤꯃꯥ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯃꯇꯣꯝꯇ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯛ ꯐꯖꯅ ꯄꯣꯛꯄꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯣꯟꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯨꯔꯕꯗꯤ ꯅꯥꯄꯜ ꯇꯧꯏ ꯍꯥꯏꯈꯤꯒꯅꯤ ꯈꯟꯗꯨꯅ ꯃꯊꯃꯣꯏꯗ ꯄ꯭ꯔꯣꯛ ꯆꯥꯛꯆꯔꯤꯕꯅꯤ ꯅꯨꯡꯁꯥ ꯁꯥꯔꯛꯄ ꯃꯇꯝꯗ ꯅꯨꯡꯁꯥ ꯃꯉꯥꯜꯗ ꯊꯕꯛ ꯁꯨꯏ ꯀꯨꯆꯨ ꯃꯨꯁꯟꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯋꯥꯔꯒꯗꯃꯛ ꯇꯣꯛꯏ ꯇꯁꯦꯡꯅꯃꯛ ꯁꯦꯂꯤꯃꯥ
ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕ ꯃꯄꯨꯅ ꯐꯖꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝꯅ ꯁꯦꯝꯂꯛꯈ꯭ꯔꯕꯔꯥ? ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯂꯤꯃꯥ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯨꯡꯁꯥ ꯃꯉꯥꯜ ꯊꯣꯛꯂꯕꯁꯨ ꯃꯍꯥꯛꯀꯤ ꯀꯨꯆꯨ ꯃꯨꯁꯟꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯐꯖꯊꯣꯛꯄ ꯇꯉꯥꯡꯕ ꯀꯨꯆꯨꯅ ꯍꯦꯟꯅ ꯃꯤꯕꯨ ꯉꯥꯎꯍꯜꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯦꯂꯤꯃꯥꯗ ꯀꯥꯔꯟ ꯇꯨꯔꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯒꯨꯟꯗꯥ ꯐꯗꯥ ꯑꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯔꯙꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯦꯂꯤꯃꯥꯗ ꯀꯌꯥꯔꯛ ꯍꯟꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯈꯪꯅꯁꯤ ꯀꯨꯅꯁꯤ ꯌꯨꯝꯕꯥꯟ ꯃꯔꯤꯗ ꯈꯣꯡꯗꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤ꯫ ꯁꯦꯂꯤꯃꯥ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯃ ꯑꯣꯏꯕꯅ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯁꯦꯂꯤꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯁꯨꯖꯟ ꯅꯣꯝꯖꯔꯒ ꯆꯥꯕꯅꯤ꯫ ꯁꯦꯂꯤꯃꯥꯒꯤ ꯃꯈꯥꯗ ꯄꯤꯛꯂꯤꯕ ꯃꯧꯄ꯭ꯋꯥ ꯑꯃ ꯂꯩ꯫ ꯑꯗꯨꯕꯨ ꯁꯦꯂꯤꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯂꯥꯏꯔꯕ ꯂꯧꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯄ꯭ꯔꯙꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯤ ꯑꯣꯏꯅ ꯎꯕꯤꯔꯝꯗꯦ, ꯇꯨꯃꯤꯠ ꯀꯥꯡꯒꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯦꯂꯤꯃꯥ ꯀ꯭ꯂꯥꯁꯀꯤ ꯑꯦꯛꯖꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯁꯦꯂꯤꯃꯥꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯂꯣꯏꯅꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯁꯦꯂꯤꯃꯥꯒꯤ ꯃꯄꯥꯅꯨꯄꯥꯗꯨꯁꯨ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1 ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯁꯦꯂꯤꯃꯥ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯆꯤꯟꯐꯥ ꯄꯨꯅꯅꯕ ꯑꯃꯨꯛ ꯏ ꯑꯃꯨꯛ ꯄꯥ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯤꯃꯥꯒꯤ ꯊꯣꯡ ꯑꯗꯣ ꯗꯣꯡ 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 ꯊꯤꯜꯂꯛꯏ꯫ ꯁꯦꯂꯤꯃꯥ ꯆꯤꯛꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯣꯡ ꯊꯤꯜꯂꯛꯄꯗ ꯁꯦꯂꯤꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯦꯂꯤꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯂꯣꯏꯅꯃꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯁꯦꯂꯤꯃꯥꯒꯤ ꯃꯄꯥꯅ ꯍꯥꯏ ꯀꯅꯥꯅꯣꯍꯦ ꯃꯤꯒꯤ ꯊꯣꯡꯗꯨꯕꯨ ꯑꯗꯨꯛ ꯀꯟꯅ ꯊꯤꯜꯂꯤꯕꯗꯨꯕꯣ? ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯁꯣꯝ ꯋꯥꯡꯃꯗꯒꯤ ꯑꯣ ꯇꯥꯗ ꯃꯥꯏꯅꯧ ꯑꯩꯈꯣꯏꯅꯤ ꯄ꯭ꯔꯙꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯈꯦꯂꯦꯅꯤ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ, ꯄꯣꯔꯣꯟ ꯅꯥꯇꯩ ꯀꯥꯡꯕꯤꯌꯨ꯫ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯁꯤ? ꯍꯤꯗꯥꯛ ꯉꯧꯁꯤꯜꯂꯒ ꯂꯥꯛꯂꯤ ꯃꯥꯜꯂꯤꯅꯤ꯫ ꯄꯨꯡꯁꯨ 1 ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯊꯦꯡꯂꯦ, ꯅꯨꯃꯤꯗꯥꯡꯒꯤ ꯌꯦꯡꯉꯨ ꯄꯨꯡ 1 ꯇꯥꯔꯦ, ꯌꯨꯝꯗ ꯍꯜꯂꯣ, ꯅꯪꯅ ꯋꯥ ꯍꯥꯏꯅꯤꯡꯕ ꯂꯩꯔꯕꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯎꯅꯁꯤꯀꯣ, ꯍꯜꯂꯣ ꯑꯩ ꯊꯣꯡ ꯍꯥꯡꯕ ꯉꯝꯃꯣꯏꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯁꯣꯝꯗꯒꯤ ꯈꯦꯂꯦꯟꯅ ꯊꯣꯡꯁꯦ ꯍꯥꯡꯉꯨ ꯌꯥꯗ꯭ꯔꯕꯗꯤ ꯀꯧꯈꯥꯏꯔꯛꯄ ꯇꯥꯕꯅꯤꯅꯦ, ꯀꯧꯈꯥꯏꯔꯣ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯃ ꯇꯧꯔꯛꯄꯗ ꯁꯦꯂꯤꯃꯥꯒꯤ ꯃꯃꯥꯅ ꯑꯁ ꯌꯥꯔꯁꯦ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯄꯤꯔꯨꯔꯣ, ꯈꯠꯅ ꯆꯩꯅꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯗꯦ꯫ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯥꯡꯉꯒꯦ꯫ ꯍꯥꯏ ꯅꯈꯣꯏ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯨ꯫ ꯏꯕꯦꯝꯃ ꯅꯨꯄꯤ ꯃꯆꯥ, ꯄꯥꯕꯨꯡ ꯅꯪ ꯀꯥꯗ ꯑꯗꯨꯃꯛ ꯂꯩꯌꯨꯀꯣ, ꯑꯩꯅ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯍꯥꯡꯉꯒꯦ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯦꯂꯤꯃꯥꯒꯤ ꯃꯄꯥꯕꯨꯡꯅ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯄꯣꯅꯥ ꯁꯠꯈ꯭ꯔꯦ ꯍꯦꯛ ꯈꯪꯕꯒ ꯊꯣꯡ ꯑꯗꯣ ꯒꯝ ꯀꯧꯈꯥꯏꯔꯛꯄꯗ ꯁꯦꯂꯤꯃꯥꯒꯤ ꯃꯄꯥꯕꯨꯡꯒꯤ ꯂꯥꯏꯕꯛꯀ ꯊꯥꯕꯗ ꯁꯦꯂꯤꯃꯥꯒꯤ ꯃꯄꯥ ꯂꯩꯃꯥꯏꯗ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯇꯥꯏ꯫ ꯁꯦꯂꯤꯃꯥꯒꯤ ꯃꯃꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯦꯂꯤꯃꯥꯒꯤ ꯃꯄꯥꯕꯨꯡꯗꯣ ꯄꯣꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡꯁꯥ, ꯊꯣꯡꯕꯨ ꯑꯗꯨꯝꯅ ꯀꯥꯎꯅꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯈꯦꯂꯦꯟꯅ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯡꯉꯣꯅ ꯍꯥꯏꯗ꯭ꯔꯣ? ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔ ꯍꯥꯏꯕꯅꯤꯗ꯫ ꯑꯣꯏ ꯀꯅꯥ ꯂꯩ ꯆꯪꯁꯤꯜꯂꯨ, ꯁꯦꯂꯤꯃꯥꯗꯨ ꯀꯥꯏ ꯂꯩꯒꯦ ꯌꯦꯡꯉꯨ, ꯃꯥ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯤꯃꯥꯒꯤ ꯃꯄꯥꯕꯨꯡ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯏꯕꯨꯡꯉꯣꯒꯤꯁꯤ ꯑꯩꯈꯣꯏꯁꯤ ꯀꯅꯥ ꯂꯩꯇꯦꯅ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔ? ꯃꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯦꯂꯤꯃꯥꯕꯨ ꯁꯣꯛꯀꯗꯕꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦꯍꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯦꯂꯦꯟꯅ ꯃꯍꯥꯛꯀꯤ ꯅꯥꯀꯜꯗꯒꯤ ꯊꯧꯔꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯂꯧꯊꯣꯔꯛꯂꯤ꯫ ꯊꯥꯡ ꯁꯣꯔꯤ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯍꯣꯔꯥꯏ ꯃꯌꯥ ꯄꯥꯜꯂꯕ ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯥꯡꯇꯛ ꯇꯧꯕ ꯊꯥꯡ ꯑꯗꯨ ꯎꯕꯗ ꯁꯦꯂꯤꯃꯥꯒꯤ ꯃꯃꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ꯫ ꯏꯕꯨꯡꯉꯣ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯒꯅꯨ, ꯇꯧꯍꯣꯏꯗꯦ ꯊꯥꯡꯗꯣ ꯍꯥꯞꯆꯜꯂꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯦꯂꯦꯟꯅ ꯁꯤꯕꯁꯨ ꯀꯤꯔꯤ ꯃꯥꯜꯂꯤ꯫ ꯑꯩ ꯁꯤꯕꯗꯨ ꯀꯤꯔꯕꯗꯤ ꯅꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕ, ꯀꯅꯥꯝꯇ ꯄꯤꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯉꯁꯤ ꯁꯦꯂꯤꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ, ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯩꯗꯧ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯦꯂꯤꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯁꯦꯂꯤꯃꯥꯒꯤ ꯃꯄꯥꯕꯨꯡꯅ ꯃꯤ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯗꯨꯅ ꯈꯦꯂꯦꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛ ꯊꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯦꯂꯦꯟꯅꯁꯨ ꯁꯥꯎꯗꯨꯅ ꯁꯦꯂꯤꯃꯥꯒꯤ ꯃꯄꯥꯕꯨꯡꯗ ꯇꯞ ꯇꯥꯡꯉꯩ ꯐꯨꯔꯤ꯫ ꯑꯍꯜ ꯃꯁꯝ ꯑꯣꯏꯁꯜꯂꯛꯂꯕ ꯑꯗꯨꯗ ꯈꯦꯂꯦꯟꯒ ꯄꯥꯕꯗ ꯈꯔ ꯋꯥꯔꯕ ꯃꯥꯜꯂꯤ꯫ ꯂꯩꯃꯥꯏꯗ ꯍꯟꯖꯤꯟ ꯇꯨꯔꯗꯨꯅ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯁꯦꯂꯤꯃꯥꯒꯤ ꯃꯃꯥꯅ ꯁꯦꯂꯤꯃꯥꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯥꯡꯅꯕ ꯀꯟꯅ ꯍꯧꯗꯣꯛꯂꯤ꯫ ꯒ꯭ꯌꯥꯟꯕꯨꯗꯤ ꯇꯥꯔꯛꯂꯦ ꯍꯥꯏꯕꯕꯨ ꯍꯧꯒꯠ ꯀꯥꯡꯈꯠꯄꯗꯤ ꯉꯝꯈꯤꯗ꯭ꯔꯤ, ꯃꯈꯨꯠ ꯑꯃꯗꯤ ꯃꯈꯣꯡ ꯁꯥꯊꯤꯅ ꯅꯥꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯤꯃꯥ ꯏꯃꯨꯡꯗ ꯂꯩꯕ ꯉꯝꯂꯛꯇꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯦ?
ꯑꯩꯈꯣꯏꯁꯤ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔꯕ ꯑꯗꯨꯝꯅ ꯁꯦꯂꯤꯃꯅ ꯇꯧꯔꯛꯄꯗꯨꯗ ꯈꯦꯂꯦꯟꯅ ꯍꯥꯏ ꯅꯇꯩ ꯃꯁꯤ ꯁꯥꯎꯔꯤꯅꯤ ꯊꯣꯏꯕꯤꯒꯤ ꯂꯤꯡꯖꯦꯜꯅꯤꯅꯦ ꯍꯥ ꯁꯨꯔꯤ ꯑꯃꯒ ꯄꯥꯏꯔꯒ ꯊꯣꯛꯂꯛꯑꯗꯅ ꯑꯩ ꯁꯦ ꯊꯤꯜꯂꯨꯅꯦꯁꯦ ꯄꯨꯛꯇ ꯊꯤꯟꯒꯦꯔꯣ ꯊꯃꯣꯏꯗ ꯊꯤꯟꯒꯦꯔോ ꯈꯧꯔꯤꯗ ꯊꯤꯟꯒꯦꯔꯣ ꯊꯤꯜꯂꯣ ꯁꯦ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯗ ꯁꯦꯂꯤꯃꯅ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯈꯦꯂꯦꯟꯒꯤ ꯃꯈꯖꯥꯏꯗ ꯐꯅꯌꯥꯝ ꯂꯨꯅ ꯌꯥꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯥꯡ ꯑꯗꯨꯅ ꯈꯦꯠꯈꯤꯕ ꯑꯃꯗꯤ ꯌꯥꯟꯈꯤꯕꯗꯨꯗ ꯈꯦꯂꯦꯟ ꯄꯪ ꯂꯥꯎꯅ ꯁꯥꯎꯈꯤꯗꯨꯅ ꯁꯦꯂꯤꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯃꯄꯥꯟꯗ ꯆꯤꯡꯊꯣꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯂꯤꯃꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯂꯧꯀꯣꯜ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯁꯦꯂꯤꯃꯒ ꯌꯥꯝꯅ ꯀꯟꯅ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯈꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯏꯃꯨꯡꯗ ꯉꯪꯅꯕ ꯈꯣꯠꯅꯕ ꯑꯃꯗꯤ ꯒ꯭ꯔꯨꯡ ꯇꯧꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕ ꯁꯦꯂꯤꯃꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯍꯨꯞꯆꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯈꯦꯂꯦꯟꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯇꯞ ꯃꯈꯩ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯦ ꯃꯤꯠ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯦꯂꯦꯟꯍꯣꯏꯒꯤ ꯀꯥꯡꯕꯨ ꯐꯨꯔꯕꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤ ꯃꯤꯅꯥꯃꯛꯇꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯁꯣꯛꯄ ꯄꯟꯕ ꯈꯔ ꯌꯥꯎꯔꯕꯁꯨ ꯁꯦꯂꯤꯃ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯤꯜꯂꯨꯕꯗ ꯀꯞꯆꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯤꯃꯒꯤ ꯃꯄꯥꯕꯨꯡꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯕꯦꯝꯃ ꯈꯨꯜ ꯑꯁꯤꯗ ꯅꯍꯥꯛ ꯂꯩꯕꯗ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯅꯍꯥꯛ ꯅꯕꯣꯛꯀꯤ ꯃꯌꯨꯝꯗ ꯂꯩꯔꯨꯔꯣ ꯅꯕꯣꯛꯀꯤ ꯃꯌꯨꯝꯗꯗꯤ ꯅꯍꯥꯛꯀꯤ ꯃꯃꯟ ꯃꯥꯝꯇꯣꯟ ꯃꯁꯥ ꯃꯎ ꯐꯔꯕ ꯑꯀꯟꯕ ꯃꯊꯧ ꯉꯥꯛꯇꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯀꯤꯗꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯕꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯃꯁꯤꯡꯅ ꯅꯪꯕꯨ ꯁꯦꯟꯅꯕꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦ ꯃꯃꯥꯡ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯍꯥꯛꯄꯨ ꯃꯈꯣꯏꯗ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯈꯣꯏꯒꯤ ꯃꯥꯃꯁꯤꯡꯗꯣ ꯅꯤꯡꯉꯣꯜ ꯑꯃꯠꯇ ꯌꯥꯎꯖꯗꯕꯅꯤ ꯑꯗꯨꯅ ꯅꯪꯅꯕꯨ ꯂꯩꯒꯦ ꯍꯥꯏꯔꯨꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯔꯥꯎꯒꯅꯤ ꯑꯗꯨꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯅꯍꯥꯛ ꯆꯠꯅꯕ ꯇꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯤꯃꯅꯁꯨ ꯑꯗꯨꯅ ꯐꯔꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯃꯃꯟ ꯃꯥꯝꯇꯣꯟꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯤ ꯃꯇꯝꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯇꯥꯔꯕꯅꯤ ꯁꯦꯂꯤꯃꯗꯤ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯇꯨꯝꯗꯅ ꯂꯩꯔꯛꯄꯒ ꯃꯁꯥꯗꯣ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯅ ꯇꯨꯝꯊꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯁꯥꯗ ꯌꯥꯝꯅ ꯆꯣꯛꯊꯔꯤ ꯂꯥꯏꯔꯤꯛꯀꯁꯦ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯄꯣꯠꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ ꯁꯣꯝꯗꯗꯤ ꯈꯦꯂꯦꯟ ꯃꯇꯧ ꯀꯔꯝꯅ ꯁꯦꯂꯤꯃꯕꯨ ꯍꯥꯠꯀꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯊꯤꯅ ꯂꯥꯛꯅꯔꯛꯄ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯃꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯕꯨꯁꯨ ꯐꯨꯍꯟꯕꯗ ꯅꯠꯇꯅ ꯈꯖꯥꯏꯗ ꯊꯥꯡꯅ ꯌꯥꯜꯂꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯂꯃꯟ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯝꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯦꯂꯦꯟꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯁꯦꯂꯤꯃꯕꯨ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯦꯂꯤꯃ ꯄꯥꯁꯤ ꯈꯣꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯨꯄꯤꯅꯤ ꯃꯍꯥꯛꯀꯤ ꯋꯥꯔꯛꯂꯕ ꯃꯇꯝ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯕꯥꯁꯤ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯄꯨꯡꯊꯣꯜ ꯅꯣꯕꯥꯞ ꯑꯃꯗꯤ ꯁꯣꯔꯐꯣꯟ ꯄꯥꯝꯕꯤꯁꯤꯡꯅ ꯆꯒꯨꯡꯅꯅ ꯍꯧꯕ ꯖꯒꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯥꯟ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯐꯝꯂꯒ ꯃꯍꯥꯛꯅ ꯕꯥꯁꯤ ꯍꯦꯛ ꯈꯣꯡꯏ ꯁꯦꯂꯤꯃꯅ ꯑꯗꯨꯝꯅ ꯅꯨꯡꯁꯤꯔꯕ ꯁꯨꯔꯗ ꯕꯥꯁꯤ ꯈꯣꯡꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯇꯥꯕꯤꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯦꯂꯤꯃ ꯕꯥꯁꯤ ꯈꯣꯡꯕꯗ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 6 ꯁꯨꯕꯅꯤ ꯁꯦꯂꯤꯃ ꯑꯔꯣꯏꯕ ꯑꯦꯛꯖꯥꯝ ꯄꯤꯔꯕ ꯃꯇꯨꯡꯗ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯏꯒꯤ ꯃꯃꯟ ꯃꯥꯝꯇꯣꯟꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕꯒꯤ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯈꯦꯂꯦꯟꯍꯣꯏꯒꯤ ꯀꯥꯡꯕꯨꯅꯁꯨ ꯇꯥꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯁꯦꯂꯤꯃꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 6 ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯏꯪꯅ ꯆꯤꯡꯅ ꯂꯩꯈꯤꯕꯗꯨꯗ ꯁꯦꯂꯤꯃꯁꯨ ꯋꯥꯈꯜꯗꯨ ꯈꯔꯗꯤ ꯐꯔꯕꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯁꯤ ꯈꯦꯂꯦꯟꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯃꯈꯣꯏ ꯑꯃꯠꯇ ꯄꯨꯟꯈꯤꯗ꯭ꯔꯦ ꯂꯣꯏꯅ ꯃꯆꯣꯏ ꯇꯥꯟꯅꯈ꯭ꯔꯦ ꯈꯦꯂꯦꯟꯁꯨ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯏꯪꯅ ꯆꯤꯡꯅ ꯂꯩꯈ꯭ꯔꯦ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯋꯥꯛꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯗꯨ ꯁꯦꯂꯤꯃ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏꯅꯃꯛ ꯇꯥꯔꯤꯕꯅꯤ ꯑꯗꯨꯅ ꯁꯦꯂꯤꯃ ꯃꯤꯌꯦꯡꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯆꯔꯥꯡꯅꯅ ꯂꯩꯕꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯕꯥꯁꯤ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯤꯌꯦꯡꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯕꯥꯁꯤ ꯍꯧꯅ ꯈꯣꯡꯂꯤ ꯃꯃꯥꯅ ꯁꯣꯝꯗ ꯆꯥꯛ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝꯁꯤ ꯃꯄꯥꯁꯨ ꯂꯩꯇꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯤꯃ ꯕꯥꯁꯤ ꯑꯁꯨꯝ ꯈꯣꯡꯂꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯂꯤꯕꯗꯣ ꯁꯦꯂꯤꯃꯅ ꯎꯔꯤ
ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯤꯃꯤꯅ ꯃꯄꯥꯕꯨꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯃꯄꯥꯕꯨꯡ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯛꯏ꯫ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯏꯆꯦ ꯁꯦꯂꯤꯃꯥ ꯄꯥꯕꯨꯡ ꯂꯩꯇꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯁꯦꯂꯤꯃꯥ ꯀꯔꯤꯁꯨ ꯈꯟꯊꯗꯅ ꯂꯩꯇꯤꯌꯦ ꯃꯔꯨꯞ ꯆꯠꯈꯤꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯔꯕꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯁꯦꯂꯤꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯈꯪꯍꯧꯗꯦ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯦꯂꯤꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯁꯦꯂꯤꯃꯥ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯦꯂꯤꯃꯥꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯥꯁꯤ ꯑꯗꯣ ꯃꯍꯥꯛꯀꯤ ꯐꯅꯦꯛ ꯃꯆꯤꯗ ꯌꯦꯞꯁꯤꯜꯂꯤꯕꯅꯤ꯫ ꯁꯥꯡꯅ ꯌꯨꯡꯅ ꯌꯦꯞꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯦꯂꯤꯃꯥ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯣꯛꯄꯥꯛꯂꯣꯝꯗ ꯄꯨꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯦꯂꯤꯃꯥꯒꯤ ꯃꯃꯥꯅ ꯁꯦꯂꯤꯃꯥꯒꯤ ꯕꯥꯁꯤ ꯃꯈꯣꯜ ꯇꯥꯈꯤꯗꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯁꯦꯂꯤꯃꯥꯒꯤ ꯃꯄꯥ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯥꯈꯠꯂꯗꯨꯅ ꯁꯦꯂꯤꯃꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯇꯥꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯁꯦꯂꯤꯃꯥꯗꯣ ꯕꯥꯁꯤ ꯈꯣꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄꯗ ꯃꯌꯥꯝꯁꯨ ꯄꯥꯈꯠꯂꯗꯨꯅ ꯁꯦꯂꯤꯃꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯅꯔꯛꯂꯤ ꯀꯣꯏꯊꯤ ꯊꯤꯅꯔꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯦꯂꯤꯃꯥ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯗꯣ ꯂꯥꯜꯂꯒ ꯑꯁꯣꯝ ꯋꯥꯡꯃꯗ ꯂꯩꯕ ꯂꯝꯕꯤ ꯑꯗꯨ ꯌꯧꯅꯅꯕ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯁꯦꯂꯤꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯣꯏꯒꯤ ꯂꯝꯕꯤꯔꯣꯝꯗ ꯄꯨꯔꯛꯂꯕꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯒꯅꯤ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯁꯦꯂꯤꯃꯥꯅ ꯂꯧꯕꯨꯛ ꯑꯗꯣ ꯁꯝꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯦꯂꯦꯂꯣꯏꯒꯤ ꯀꯥꯡꯕꯨꯅ ꯁꯦꯂꯤꯃꯥꯕꯨ ꯃꯈꯨꯠ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯌꯛꯅ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯁꯦꯂꯤꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯅꯕ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯦꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯀꯟꯅ ꯆꯤꯛꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯆꯤꯛꯂꯛꯄ ꯑꯗꯨꯗ ꯊꯥꯗꯣꯛꯂꯨꯕꯗ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯈꯦꯂꯦꯅ ꯁꯤꯔꯤ ꯃꯤ ꯂꯣꯏ ꯇꯥꯟꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯦꯂꯤꯃꯥꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯗ ꯁꯦꯂꯤꯃꯥ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯤ꯫ ꯋꯥꯈꯜ ꯃꯥꯡꯈꯤꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯦꯂꯤꯃꯥꯃꯨꯛꯁꯨ ꯋꯥꯈꯜ ꯂꯥꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯈꯦꯂꯦꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯀꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯦꯂꯤꯃꯥꯅ ꯅꯪꯅ ꯉꯝꯂꯗꯤ ꯑꯩꯕꯨ ꯍꯥꯠꯂꯨꯅꯦ ꯍꯥꯏꯗꯨꯅ ꯁꯦꯂꯤꯃꯥꯒ ꯃꯈꯣꯏ ꯑꯉꯝ ꯇꯥꯟꯗꯨꯅ ꯈꯟꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯔꯨꯅꯤ ꯁꯖꯤ ꯃꯌꯥꯝꯗ ꯅꯣꯡꯁꯥ ꯃꯌꯥꯝꯅ ꯀꯩ ꯃꯌꯥꯝꯅ ꯌꯣꯝꯁꯤꯟꯗꯨꯅ ꯆꯤꯠꯈ꯭ꯔꯕꯗ ꯁꯖꯤꯗꯨꯅ ꯀꯔꯝꯃꯗꯤ ꯂꯦꯡꯕ ꯉꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯁꯦꯂꯤꯃꯥ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯣꯛꯄꯥꯛ ꯃꯌꯥꯏ ꯑꯗꯨꯗ ꯃꯅꯤꯡꯇꯝꯅ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯦꯂꯤꯃꯥ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯥꯠꯇꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯁꯦꯂꯤꯃꯥꯒꯤ ꯕꯥꯁꯤ ꯑꯗꯣ ꯈꯦꯂꯦꯅ ꯈꯨꯟꯀꯠꯂꯛꯏ꯫ ꯕꯥꯁꯤ ꯑꯗꯨ ꯄꯥꯏꯔꯒ ꯁꯦꯂꯤꯃꯥꯗ ꯕꯥꯁꯤ ꯑꯁꯤꯅ ꯅꯪꯒꯤ ꯁꯤꯅꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯖꯔꯣꯅꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯨꯡꯂꯣꯝꯗꯒꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯕꯥꯁꯤ ꯑꯗꯣ ꯀꯔꯛ ꯂꯥꯎꯅ ꯂꯥꯛꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯕꯥꯁꯤ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯈꯨꯠꯅ ꯄꯥꯏꯔꯒ ꯈꯨꯔꯨꯅ ꯂꯨꯈꯝꯗ ꯅꯝꯂꯒ ꯕꯥꯁꯤ ꯑꯗꯣ ꯃꯈꯧꯔꯤꯗꯨꯗ ꯀꯟꯅ ꯆꯤꯡꯁꯤꯜꯂꯛꯄꯗ ꯃꯈꯧꯔꯤ ꯂꯥꯍꯠꯂꯗꯨꯅ ꯁꯦꯂꯤꯃꯥ ꯃꯐꯝ ꯑꯗꯨꯗ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯤꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯦꯂꯤꯃꯥꯗꯣ ꯁꯤꯔꯕ ꯃꯇꯨꯡ ꯕꯥꯁꯤ ꯑꯗꯨ ꯃꯅꯥꯛꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯈꯦꯂꯦꯂꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯦꯂꯤꯃꯥꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯀꯔꯥꯏꯗꯅꯣ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯁꯦꯂꯤꯃꯥ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯇꯨꯅ ꯌꯦꯡꯈꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯈꯪꯂꯦ ꯃꯍꯥꯛꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯇꯨꯅ ꯂꯪꯊꯣꯛꯂꯝꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯙꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯈꯦꯂꯦꯟꯒꯤ ꯃꯊꯛꯇ ꯀꯅꯥꯝꯇꯅ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯤꯍꯥꯠꯄꯁꯤꯡꯗꯣ ꯃꯇꯝ ꯁꯥꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯅ ꯂꯦꯡꯗ꯭ꯔꯕ ꯃꯤꯔꯥꯜꯂꯝꯕ ꯑꯃꯒꯨꯝꯅ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯕꯥꯁꯤ ꯑꯁꯤ ꯈꯣꯡꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯁꯦꯂꯤꯃꯥꯅ ꯂꯤꯔꯛꯄꯗ ꯁꯦꯂꯤꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯃꯈꯣꯏ ꯃꯔꯤꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯈꯦꯂꯦꯂꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯑꯩꯈꯣꯏꯅ ꯐꯥꯔꯨꯔꯒ ꯃꯐꯝ ꯑꯁꯤꯗ ꯃꯉꯛ ꯀꯛꯑꯒ ꯍꯥꯠꯂꯨ ꯍꯥꯏꯕ꯭ꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯤꯃꯥ ꯅꯣꯛꯂꯒ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯤ꯫ ꯉꯁꯤꯗꯒꯤꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯑꯩꯅ ꯊꯑꯣꯏꯒꯤ ꯊꯣꯛꯍꯟꯈꯤꯕꯅꯤ꯫
ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯔꯔꯣꯏꯗꯤꯅ ꯀꯔꯤꯃꯠ ꯇꯧꯗ꯭ꯔꯦ ꯈꯪꯗꯨꯅ ꯇ꯭ꯔꯦꯛꯇꯔ ꯇꯣꯡꯗꯨꯅ ꯃꯈꯣꯏꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯇꯥꯟꯖꯥ ꯑꯁꯤ ꯃꯥꯡꯍꯟꯕ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇ꯭ꯔꯦꯛꯇꯔ ꯑꯗꯨꯗ ꯑꯩꯗ ꯊꯋꯥꯏ ꯃꯦꯌꯔ ꯆꯪꯁꯤꯟꯗꯨꯅ ꯇ꯭ꯔꯦꯛꯇꯔ ꯊꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯛꯈꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯍꯟꯈꯤꯕꯅꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯦꯛꯇꯔ ꯑꯗꯨꯗ ꯇꯧꯗꯨꯅ ꯁꯥꯟꯅ ꯌꯨꯅꯩꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯇ꯭ꯔꯦꯛꯇꯔꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯈꯦꯂꯣꯏꯒꯤ ꯀꯥꯡꯕꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕꯅꯤ ꯃꯥꯕꯨ ꯁꯣꯏꯅ ꯇ꯭ꯔꯦꯛꯇꯔꯗꯒꯤ ꯇꯥꯕ ꯁꯥꯗꯨꯅ ꯆꯤꯡꯊꯗꯨꯅ ꯆꯛꯀꯥꯅ ꯍꯪꯒꯠ ꯍꯟꯗꯥ ꯇꯛꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯖꯀꯨꯅ ꯇꯣ ꯑꯗꯨꯅꯦꯕ ꯑꯗꯨꯗꯤ ꯅꯨꯄꯤ ꯊꯣꯛꯑꯦꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯠꯀꯗꯕꯅꯤ ꯃꯈꯣꯏꯁꯤꯡꯁꯤꯗꯤ ꯍꯟꯖꯟ ꯇꯛꯑꯒ ꯍꯥꯠꯀꯗꯕꯅꯤ ꯃꯗꯨꯗ ꯒꯨꯝꯕꯨꯡꯅ ꯑꯩ ꯖꯀꯨ ꯁꯨꯅꯨ ꯆꯨꯔꯛꯀꯅꯨ ꯑꯝꯇ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯊꯋꯥꯏ ꯑꯁꯤ ꯁꯥꯟꯇꯤ ꯐꯪꯂꯦ ꯑꯗꯨꯗꯤ ꯀꯣꯛ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣꯕ ꯂꯧꯕꯨꯛꯁꯤꯗ ꯁꯨꯝ ꯂꯩꯔꯤꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯜꯂꯩꯃꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ 13-13 ꯂꯣꯝꯁꯦ ꯑꯩꯅ ꯂꯩꯔꯛꯄꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤ ꯑꯃꯇꯪ ꯊꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯗꯦ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯔꯕꯁꯨ ꯀꯅꯥꯝꯇꯅ ꯌꯥꯕꯤꯔꯛꯈꯤꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯎꯔꯒ ꯃꯈꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯀꯨꯅ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯁꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯂꯤꯃꯅ ꯄꯣꯂꯣꯏꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯕꯥꯁꯤ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯥꯍꯧꯈꯤꯕꯅꯤ ꯃꯗꯨꯕꯨ ꯏꯟꯖꯤꯟ ꯈꯣꯏꯕꯁꯤꯡꯅ ꯑꯁꯨꯝ ꯈꯣꯏꯔꯒ ꯂꯩꯅꯨꯡꯗ ꯁꯨꯝ ꯆꯪꯈ꯭ꯔꯦ ꯕꯥꯁꯤ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕꯅꯤꯅ ꯕꯥꯁꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯆꯥꯎꯔꯒ ꯑꯗꯨꯃꯛ ꯂꯩꯈꯤꯕꯅꯤ ꯕꯥꯁꯤ ꯑꯗꯨꯕꯨ ꯂꯧꯈꯠꯄꯤꯔꯒ ꯀꯅꯥꯒꯨꯝꯕꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯕꯗꯤ ꯑꯩꯁꯨ ꯂꯩꯔꯝꯂꯦꯟꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯒꯗꯕꯅꯤ ꯕꯥꯁꯤ ꯑꯗꯨꯗꯒꯤ ꯊꯣꯛꯄ ꯉꯝꯗꯅ ꯑꯩ ꯑꯁꯦ ꯂꯩꯔꯤꯕꯁꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯨꯝꯕꯨꯡꯅ ꯑꯣ ꯕꯥꯁꯤꯒꯤ ꯃꯅꯨꯡꯗ ꯊꯋꯥꯏ ꯆꯪꯕ ꯕꯥꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯣ ꯑꯗꯨꯗꯤ ꯕꯥꯁꯤꯗꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯑꯩꯈꯣꯏ ꯃꯔꯤ ꯆꯪꯂꯒ ꯈꯣꯠꯇꯣꯛꯂꯒꯦ ꯑꯗꯨꯒ ꯃꯩ ꯊꯥꯗꯣꯛꯑꯗꯤ ꯐꯒꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯂꯤꯃꯅ ꯅꯠꯇꯦ ꯃꯩ ꯊꯥꯒꯗꯕ ꯅꯠꯇꯦ ꯃꯍꯥꯛ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯐꯖꯅ ꯁꯦꯡꯇꯣꯛꯍꯜꯂꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯥꯁꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯩ ꯑꯁꯦ ꯅꯤꯡꯊꯤꯅ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯥꯁꯤ ꯑꯁꯦ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯗꯨꯛꯅ ꯍꯣꯏꯅꯦ ꯑꯩꯅ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏꯅꯦ ꯃꯗꯨ ꯖꯀꯨꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯋꯥꯟꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗꯤ ꯑꯩꯅꯅꯤ ꯀꯩꯅꯣ ꯑꯩꯅ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯑꯁꯨꯝꯅ ꯃꯊꯪ ꯃꯨꯟꯅꯔꯛꯄꯗ ꯁꯤꯂꯩꯃꯅ ꯑꯁꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦꯍꯦ ꯅꯈꯣꯏꯁꯤꯁꯨ ꯄꯨꯔꯥ ꯃꯨꯠ ꯑꯃꯅꯤ ꯌꯥꯔꯦꯁꯦ ꯕꯥꯁꯤ ꯐꯨꯝꯐꯝ ꯖꯒꯥꯗꯣ ꯇꯥꯒꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯈꯤꯕꯗ ꯃꯈꯣꯏꯁꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯅꯔꯦꯁꯅ ꯍꯪꯂꯛꯏ ꯑꯗꯨ ꯁꯤꯂꯤꯃ ꯅꯪꯅ ꯆꯍꯤ 13-15 ꯍꯥꯏꯁꯤꯕꯨ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯂꯤꯃꯅ ꯍꯥꯏ ꯑꯉꯥꯡ ꯃꯆꯥ ꯁꯥ ꯑꯩꯁꯦ ꯆꯍꯤ 10 ꯍꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯀꯨꯅ ꯑꯩꯅ ꯈꯜꯂꯤꯅꯦ ꯃꯁꯛꯁꯦ ꯉꯍꯥꯟ ꯎꯈ꯭ꯔꯦꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯔꯦꯁꯅ ꯀꯔꯤ ꯆꯍꯤ 10 ꯍꯦꯟꯅ ꯂꯩꯔꯛꯂꯕ ꯑꯁ ꯑꯗꯨꯗꯤ ꯋꯥꯔꯝꯒꯅꯤꯀꯣ ꯅꯇꯣꯝꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯨ ꯀꯤꯗꯕ꯭ꯔꯣ ꯑꯗꯨ ꯏꯆꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯑꯇꯣꯞꯄ ꯕꯨꯠꯇꯤ ꯑꯃꯇ ꯂꯥꯛꯇꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯂꯤꯃꯅ ꯀꯩ ꯇꯧꯕꯩ ꯂꯥꯛꯑꯣꯏꯗꯣꯔꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯗꯣ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯣꯛꯅꯔꯨꯔꯕꯗꯤ ꯕꯥꯁꯤ ꯈꯣꯡꯕꯤ ꯕꯨꯠꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇꯃꯛ ꯊꯪꯖꯤꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯁꯤꯈꯤꯕꯅꯤꯅ ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯗꯤ ꯃꯤ ꯀꯤꯍꯟꯕ ꯃꯤ ꯇꯝꯅꯕꯁꯨ ꯍꯩꯇꯦ ꯑꯗꯨꯝꯅ ꯑꯩꯅꯁꯨ ꯅꯠꯇꯕ ꯄꯣꯠꯇꯨꯗ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯥꯏꯅꯕꯗꯨꯗ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯂꯤꯕꯅꯤ ꯌꯥꯔꯦꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗꯅꯦ ꯕꯥꯁꯤꯗꯣ ꯂꯩꯈꯤꯕꯅꯤ ꯑꯣ ꯁꯤꯒꯤ ꯃꯐꯝ ꯂꯧꯄꯥꯛꯁꯤꯗꯅꯤꯅꯦ ꯏꯆꯦꯅ ꯁꯟꯈ꯭ꯔꯤꯕꯁꯦ ꯑꯁ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯍꯥ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯁ ꯅꯪꯁꯤꯗꯤ ꯈꯪꯉꯤꯍꯦ ꯑꯁꯨꯝꯅ ꯅꯔꯦꯁ ꯑꯃꯗꯤ ꯒꯨꯝꯕꯨꯡ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯖꯀꯨꯅ ꯌꯥꯔꯦ ꯇꯧꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯗꯨꯛꯅ ꯖꯀꯨꯗꯤ ꯃꯥꯏ ꯃꯈꯨꯠꯁꯦ JCBꯒꯤ ꯃꯈꯨꯠ ꯄꯥꯟꯕꯅꯤꯅ ꯃꯥꯏ ꯇꯧꯖꯅꯤ ꯃꯌꯥꯝ ꯀꯨꯝꯍꯩ ꯌꯦꯡꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯍꯣꯏꯅꯦ ꯇꯧꯔꯁꯤ ꯍꯥꯏꯔꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯀꯨꯅ ꯑꯄꯪꯕꯁꯤꯡ ꯑꯁꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯌꯦꯟ ꯁꯦꯝꯕ ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡ ꯃꯌꯥꯝꯗꯨꯅ ꯇꯧꯔꯒ ꯑꯣꯏꯅ ꯍꯣꯒꯥꯏꯁꯤ ꯑꯗꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯗꯨꯗ ꯒꯨꯝꯕꯨꯡꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯆꯠꯂꯒ ꯂꯧꯔꯨꯔꯣꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯀꯨꯅ ꯍꯣꯏ ꯐꯔꯦ ꯂꯩꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯅꯔꯦꯁ ꯑꯃꯗꯤ ꯖꯀꯨ ꯃꯈꯣꯏꯒꯤ ꯂꯧꯁꯪ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯏꯟꯖꯥꯡ ꯁꯦꯝꯕꯗ ꯑꯃꯗꯤ ꯁꯥ ꯀꯛꯄꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡꯖꯧ ꯁꯣꯔꯤ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯍꯣꯒꯥꯏꯔꯤ
asumna hogaira matungda makoina phanaluna toro matungda basi ado thengnari basi ado maguldan lei asuk kuiro matam masi basi ado leungda adumak phumnun leirambana wana sabaga oibanina phaniam pasalli machet machet kinthorabani basi adu he ubada makoina khlamliba aduga oramliba aduga tayon narakpaduta naresna phajare basi sidi ha jaku nangna khongai dai cha 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 nangi oijaroibo as ngai khu he as swai loi patle e pai bada pek pek ti asidi yaroi asidi khongba yaroi adumna tongnari ngai makoina leithorokpada selima leiramdrei selima leiramda badu da makoi marina e kaino nupi do mangre selima mangre ai koina basi si phangbasida magi thabot loi khali malene matamru da naresna yarese nupi do urubadagi ai khoi pungau ngau khidana kaino ma tawraga leirure tasina maki nupi do taibang panda asengba miuna leiringaida tasina ngauramgani yamna phajai nupi do numidang do ubasi bawda asingai phajarasinadi ayu nungthulgi matamdaga urabadi as phajaramgani sidani ne masak phajaba nupi se kuina punsidi harise phajaba pot phajaba lai haibasidi mayamna pat pat thaningeba lai sungaire khara phajaba dudi mayamna do hekningidana phare basina wafam oraga pasi se purasi aduga aikoi lekai gi haidi haitaba haiba saba akhoi ipu amaiba kari khomaiton yes khomaiton ho mongoda piru silo wari saro rasi asom na haina raga makoina lakpadadi nong ngapum tawrakle labuk tami yoi kaya ma saru mai thabagi kumak libadu makoina su thengnari yoi sing aduna nakhoi mari di labuk ta hing lek labro asom na hairakpada gumbung na ai hing lekpada nateda sileima ga loi thengnara poni kari silima thengnare haiba asum na hairakpada naresna silima hai si khangbro ibungo khoi nakhoi ta singna silima thengnara bro adum na hairakpada jakuna thengna baiba bu mana basi si kothoga mathong mangam pangthuk piuna hairakpadagi basi si kolaga porak libasini asum na hairakpada nipa do parpap changsilai aduga basi sume basi ni mase ado mana ka ki hairamba mana hairambada basi si maiba ma tawraga sengtu khalu aduga mahaki thawai du basi asida adumak jarga leire aduna mathong mangam pangthuk piu mabu basi asidagi lokthuk piu na hairami phare ibungo chalo amaba khomai ton da hayu aduga loina mana khanglani ko adum na hairappada yadukna adu kuradi basi asigi matang da khangbagum towi karmain towi jano matam aduta ahaladuna hai lai khidraba selima hariba nupi macha do ai khoi ki matam da lerakpa nupi macha ni ne hai ai na ga su khara pam khibani matam adudi na khoi ge nando lo hoi lu honga loba ikui kuidingai matam ni na ai na su bangu da yam kana mogi papo cyber kano adu tawkhidabani mana laikhidabadu dane ai khoi yam nungai khidi bentar khuding da magi wari dani sakhi sibungu adubune magi khaba haiba miri hetto magi mathaka laman kumbadi kanamta ngam khidi adubu makhoi su laina waraktana tractor accident amada loina mak sikhadana tractor na takpa yaw tractor na nanba yaw loi sikhadana kalag hepil numito ai khoi manam mayam yu thakpani ni haraudana khelen sibagi ai masi wa lawunu ko phare so silai madu masak yam phajabani nakhoi su uram lagani da adum harakpa yadukna masi ya hal sidi pura berani he sasilo asom harga makhoi mari ngarang wari sandun laklei asomna laklaga khomaiton gi manakta sangsilai matam maruta khomaiton sumangda ayuk yahoropagi waisilaga leiramani khomaiton masada saubama phangbadagi konthong nomda jenglakpada makhoi ahum mari laklibadu uri makhoi ahum mari lakpadu ubada khomaiton na ai ngai kho ta leyu ai lake asom na rakpada jakuna masigi maibiji haunubi tawrakleni sidene aina sauningisi yare ke dorage ayungo nakhoi mari je laklibasi karigino thawai amasu tungdi inrekline adum na rakpada gumbung nares jaku amadi yadu makhoi mari tungdi yengi aduga selima hajuna kawi madada khomaitona hai nuna kawudi taroi karino khangdi kayo na koi ina ka laidi kaigino adum na harpa naresna ipu maiba aikoina proklibasi basini ngasi dagi sahi lising ani gi mamangda
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯨꯝꯕꯨꯡꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯔꯦꯁꯀꯤ ꯂꯨꯈꯝꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ ꯂꯨꯈꯝꯗ ꯊꯥꯕꯤꯁꯤ ꯒꯨꯝꯕꯨꯡꯒꯤ ꯍꯩꯅꯕꯤꯅꯤ ꯅꯔꯦꯁꯅ ꯅꯠꯇꯦ ꯉꯁꯤꯗꯒꯤꯗꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯁꯦꯂꯤꯃ ꯀꯧꯕ ꯅꯨꯄꯤ ꯑꯃꯅ ꯄꯥꯏꯔꯝꯕꯅꯤ ꯑꯗꯣ ꯃꯥꯁꯤ ꯂꯃꯈꯥꯡꯗ ꯑꯥꯎꯠ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯕꯥꯁꯤ ꯑꯁꯤ ꯀꯣꯊꯣꯛꯂꯒ ꯏꯄꯨꯗ ꯁꯦꯡꯇꯣꯛꯍꯜꯂꯨ ꯑꯗꯨꯒ ꯃꯥꯒꯤ ꯊꯋꯥꯏꯗꯨ ꯕꯥꯁꯤ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯖꯀꯨꯅ ꯃꯥꯅꯤ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄꯗ ꯑꯃꯥꯏꯕ ꯈꯣꯃꯩꯇꯣꯟꯅ ꯑꯩ ꯋꯥ ꯉꯥꯡꯕꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯒꯅꯨ ꯀꯣ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ ꯑꯩ ꯅꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯀꯦ ꯂꯩꯃꯥꯡ ꯌꯦꯠꯂꯦ ꯅꯈꯣꯏꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯒꯨꯝꯕꯨꯡꯅ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯑꯁꯤꯕ ꯊꯋꯥꯏ ꯈꯔ ꯂꯣꯏꯅꯔꯨꯕꯗꯣ ꯑꯗꯨꯒꯤ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯣꯃꯩꯇꯣꯟ ꯏꯁꯤꯡ ꯈꯔ ꯄꯨꯔꯒ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯗ ꯈꯤꯛꯇꯣꯛꯂꯤ ꯑꯗꯨꯒ ꯂꯥꯎ ꯁꯦ ꯅꯈꯣꯏ ꯏꯃꯨꯡ ꯆꯪꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯨꯃꯥꯡ ꯃꯁꯤꯗ ꯑꯣꯏꯅ ꯐꯝꯕꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯃꯁꯤꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯈꯣꯃꯩꯇꯣꯟꯅ ꯕꯥꯁꯤ ꯑꯗꯨ ꯇꯞꯅ ꯄꯥꯏꯔꯒ ꯂꯧꯕꯨꯛꯇ ꯕꯥꯁꯤ ꯈꯣꯡꯕꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕꯗꯨ ꯏꯕꯦꯝꯃ ꯁꯦꯂꯤꯃꯥ ꯑꯣꯏꯔꯦꯀꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯅꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯂꯧꯕꯨꯛꯇ ꯕꯥꯁꯤ ꯈꯣꯡꯕꯤ ꯑꯃ ꯇꯝꯅꯩ ꯍꯥꯏꯔꯤꯕꯗꯨ ꯁꯦꯂꯤꯃꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯒꯦ ꯈꯜꯂꯛꯂꯤꯕꯁꯤ ꯐꯅ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛ ꯆꯥꯟꯗꯕ ꯍꯥꯏꯕꯗꯨꯅꯤ ꯐꯔꯦ ꯅꯈꯣꯏꯅ ꯃꯁꯤ ꯄꯨꯔꯛꯂꯕꯅꯤꯅ ꯑꯗꯣ ꯃꯁꯤ ꯀꯔꯤ ꯀꯝꯗꯧꯅ ꯅꯈꯣꯏꯅ ꯐꯪꯂꯛꯂꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯀꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯤꯔꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕꯗ ꯈꯣꯃꯩꯇꯣꯟꯅ ꯅꯨꯡꯁꯤꯕꯅꯤ ꯑꯉꯥꯡꯗꯣ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯍꯣꯠꯍꯧꯔꯕꯅꯤꯅ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯔꯁꯤꯅꯦꯀꯣ ꯑꯗꯣ ꯅꯈꯣꯏ ꯃꯔꯤꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯈꯣꯏꯅ ꯆꯠꯇꯨꯅꯅꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥ ꯍꯣꯏ ꯈꯔ ꯀꯧꯔꯨꯁꯣ ꯑꯗꯨꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯊꯕꯛ ꯑꯁꯤꯗ ꯅꯈꯣꯏꯁꯨ ꯂꯩꯃꯥꯡ ꯌꯦꯠꯂꯕꯅꯤꯅ ꯈꯥꯏꯗꯣꯛꯇꯕꯁꯨ ꯌꯥꯔꯔꯣꯏꯀꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯗꯨꯗ ꯂꯥꯛꯑꯣ ꯕꯥꯁꯤ ꯑꯁꯤꯕꯨꯗꯤ ꯑꯩꯒꯤꯁꯤꯗ ꯁꯨꯝ ꯊꯅꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯈꯣꯃꯩꯇꯣꯟꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅꯃꯛ ꯊꯥꯗꯣꯔꯛꯂꯤ ꯌꯥꯗꯨ ꯒꯨꯝꯕꯨꯡ ꯅꯔꯦꯁ ꯑꯃꯗꯤ ꯖꯀꯨ ꯃꯈꯣꯏ ꯃꯔꯤꯅ ꯂꯧꯕꯨꯛꯇꯒꯤ ꯃꯌꯥꯝꯅ ꯕꯥꯁꯤ ꯈꯣꯡꯕꯤ ꯍꯥꯏꯗꯨꯅ ꯀꯤꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯁꯦꯂꯤꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯅ ꯇꯥꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯩꯔꯝꯂꯦꯟ ꯌꯧꯕ ꯉꯝꯍꯟꯗ꯭ꯔꯤꯕ ꯕꯥꯁꯤ ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯔꯤꯅ ꯈꯨꯜꯂꯦ ꯐꯪꯈ꯭ꯔꯦ ꯕꯥꯁꯤ ꯑꯗꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯣꯠꯂꯣꯏꯔꯒꯅꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯒꯗꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯁꯟꯗꯣꯛꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯔꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤ ꯉꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯅ ꯀꯤꯔꯤꯕꯁꯤꯗꯤ ꯁꯦꯂꯤꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅꯁꯨ ꯊꯧꯔꯝ ꯑꯗꯨꯗ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯅꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯦꯂꯤꯃꯥꯒꯤ ꯕꯥꯁꯤ ꯑꯗꯣ ꯑꯃꯥꯏꯕ ꯈꯣꯃꯩꯇꯣꯟꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯂꯥ ꯑꯃꯗ ꯊꯝꯂꯤ ꯑꯗꯨꯒ ꯐꯖꯔꯕ ꯂꯩ ꯀꯌా ꯑꯃꯁꯨ ꯊꯦꯟꯗꯨꯅ ꯊꯝꯂꯤ ꯕꯥꯁꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯥꯞꯂꯤ ꯑꯁꯨꯝꯅ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯖꯗꯨ ꯒꯨꯝꯕꯨꯡ ꯅꯔꯦꯁ ꯑꯃꯗꯤ ꯖꯀꯨ ꯃꯈꯣꯏ ꯑꯍꯨꯝꯗ ꯇꯤꯟꯖꯦꯠ ꯂꯥꯌꯦꯠꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯈꯣꯃꯩꯇꯣꯟꯅ ꯕꯥꯁꯤ ꯑꯁꯦ ꯏꯁꯤꯡꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯪꯊꯈ꯭ꯔꯣ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯝꯅ ꯊꯨꯅ ꯄꯠꯂꯒ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯔꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯃꯈꯣꯏꯅ ꯈꯜꯂꯨꯔꯤꯗꯨꯒ ꯍꯥꯏꯗꯣꯔꯛꯂꯤꯕ ꯑꯁꯤꯒ ꯎꯄꯥꯏ ꯂꯩꯇꯕꯅ ꯕꯥꯁꯤ ꯑꯗꯣ ꯏꯁꯤꯡꯗ ꯂꯪꯊꯕ ꯇꯥꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯕꯥꯁꯤ ꯑꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯗꯨꯅ ꯏꯁꯤꯡꯗ ꯂꯪꯊꯈ꯭ꯔꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯑꯃꯥꯏꯕ ꯈꯣꯃꯩꯇꯣꯟꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯌꯨꯝꯗ ꯍꯟꯅꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯛꯄꯗ ꯌꯥꯗꯨ ꯒꯨꯝꯕꯨꯡ ꯅꯔꯦꯁ ꯑꯃꯗꯤ ꯖꯀꯨ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯄꯥꯅ ꯄꯩꯁꯥ ꯈꯔ ꯈꯥꯏꯖꯤꯟꯅꯔꯒ ꯄꯩꯁꯥ ꯈꯔ ꯑꯃꯥꯏꯕꯗꯨꯗ ꯗꯈꯤꯅꯥ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯗꯈꯤꯅꯥꯅꯣꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯒꯤꯅꯤ ꯃꯁꯤꯗ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛꯇꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯂꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯇ ꯇꯧꯔꯛꯂꯔꯣꯏꯗ ꯐꯔꯦ ꯄꯥꯏꯁꯟꯖꯔꯣ ꯄꯩꯁꯥꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯩꯁꯥꯗꯣ ꯄꯤꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯔꯛꯂꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯧꯕꯨꯛ ꯑꯗꯨꯗ ꯕꯥꯁꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯇ ꯇꯧꯗ꯭ꯔꯕ ꯃꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯁꯨꯝꯅ ꯂꯥꯟꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕ ꯁꯦꯂꯤꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯥꯏꯔꯦꯝꯕꯦꯟꯗ ꯌꯧꯈ꯭ꯔꯤ ꯑꯗꯨꯒ ꯖꯥꯗꯨ ꯒꯨꯝꯕꯨꯡ ꯅꯔꯦꯁ ꯑꯃꯗꯤ ꯖꯀꯨ ꯃꯈꯣꯏꯁꯨ ꯂꯧꯕꯨꯛ ꯂꯧꯊꯤꯟꯗ ꯆꯥꯛꯆꯥ ꯍꯩꯖꯅꯕꯒꯤ ꯊꯕꯛ ꯇꯧꯈꯤꯗ꯭ꯔꯤ ꯌꯨꯝꯗ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯃꯐꯝ ꯈꯪꯕ ꯖꯒꯥꯗ ꯑꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ
ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ